एफ की मतेंगना अना लायंगबदा पैसा संगबा हंथनबा अमदी अना लायंगबगा मरी लेनबा इन्फॉर्मेशन कया लाइन फंगबे यारे इंडिया हेल्थ कार्ड की मेंबरशिप ओइबा म्यूइसिंगदा पीरिबा कानबसिंगदी अहानबदा हॉस्पिटल डायग्नोस्टिक सेंटर डेंटल केयर ऑप्टिकल स्टोर फार्मेसी मेडिकल इक्विपमेंट स्टोर फिजियोथेरापी होम नर्सिंग केयर एम्बुलेंस सर्विस न सिंगबदा इंडिया हेल्थ कार्ड की मेंबरशिप ओइबा म्यूइसिंगना 10 to 30% की डिस्काउंट फंगबे याई अनीसुबदा अनालायन खगनतना ब्यूटी सैलून होटल फास्ट फूड रेस्टोरेंट जिम एंड फिटनेस लाइफस्टाइल एंड फैशन स्टोर कॉस्मेटिक प्रोडक्ट सिंबदसु इंडिया हेल्थ कार्ड की मेंबरशिप ओइबिबा म्यूई खुदिंगना 10 to 30% की डिस्काउंट फंगबे याई मसीदसु नतना हेल्थ इंश्योरेंस मेडिकल चेकअप पैकेज मेडिकल टूरिज्म मेडिकल लोन फैसिलिटी ऑनलाइन डॉक्टर कंसल्टेशन सिंबदसु 10 to 30% की खुदोंचाबा इंडिया हेल्थ कार्ड होल्डर सिंगदा बिजरी कानबसिंग असि लौनबगिदमक ngasiमा गूगल प्ले स्टोर दा संबिदुना इंडिया हेल्थ कार्ड ऐप डाउनलोड तौबियु अमदी मेंबरशिप एनरोल तौबियु Download India Health Card app today. Please share. Ngasidagina numit humnigi mamangda angangba machugi san amom ama yumdagi thokibdagi hanjalaktre kanagumbagi inkhol da changduna phajinbibe yawrabadi wangjing awang laikai da leiba salam dinachandra da sinabiyo contact number pizari 9612171029 amuktangana 9612171029 Vikaspedia Bharat Sarkarna haudopa online guide portal amani Masida hiram khudumaki information product amadi tonga tonga services loinana ministry ki thabak thorom kya marum yaw tonga tonga balon kuthra mukta hangdoliba portal amani lawu singuba hakse sakho thorang lomi singmi mahima sing government sector sing masigi maramda ningthi jana khangba yaraba site amani adomna khangbining labadi Vikaspedia site asida changlaga khangbi yagani vikaspedia.gov.in khangbining labadomna lomi singmi ki maramda खंबीनिंग लबदोमना हक्सेल की मरमदा करिगुंबा खंबीनिंग लबदी माही मसिंग की मरमदा अमदी समाज साफननबगीदमा अदोमना खंबीनिंग बलेरबदी ngasi mak search tawbi vikaspedia.gov.in da changnaga अदोमना मफम असिद चंगलबदी माही मसिंग अमदी government अमदी तोंगा तोंगा सेक्टर की मरमदा हिरम खुदिमक्ता अदोमना खंबीबा यागनी अमुक्तंग संगदुनी यंगियो vikaspedia.gov.in थौरम सिंह चनोक्तुना तहंजरिबसी 91.2 मेगाहर्ट्ज ता संथोक्सरिबा डायमंड रेडियो गी अनिसुबा थौरम परिंगनी अदोमना हुजिक ताबिरिबसी हौजिम मुक्ताबियसी ngahakhtang pothaminasi थौरम असिगी लाइव फोन इन प्रोग्राम गी थौरम असिगी दमक थमजरिबा टेलीफोन नंबर अमुक्तंग म्याम निंगसिंगजगी ngasiगी ओना थमजरिबा टेलीफोन नंबर 7630944377 अमुक्तंग हना 7630944377 हारिबा नंबर से हौजिक हांगदुना थमजरी ताबिरिबसिंगना कॉल तौबिरतुना ngasiगी ngahak pothaminasi थौरम असिगी मनुंगचन्ना मोनोलॉग सैरेंग वारेंग सुंद्रंगी पाव अमदी डायलॉग न सिंग हारिबसिंग असिना ngasiगी थौरम असिगी लेटिंग ओइजगनी ngasiगी थौरम असिगी ओइनदी इसाईगी खुदोंग चाबा लेजदी मरम असिना हौजिक हाइजखिबा नंबर असिदा कॉल तौबिरक्तुना इसाईसागी हाइजबसिंग उथोकपिननबा निंगसिंगजरी ngasiगी अहानबा फोन कॉल लखचननबा सेम साजगी ताबिरबसिंग हेलो हेलो सर ताजरे इसागी मिंगल फंगसी अमुक्तंग हाइबियो नमाते तगी नमारपा मिबोम जानि सर थागचरी इबमचा कॉल तौबिरक्पा इसागी हाइजबसी करी उtsiगे सर मेंबर की बोट थादबगी वारी मतेम चलेजगे तब हौबिबि यारब्रो हौजरगे सर हौबिरो कोइगे वार्ड मेंबर की सिंबल जे अमना सातिन येपा अमा दुना तुपी येपा सातिन येपा नुपादिना कोइसिदैदा
ꯕꯣꯇꯔꯗꯤ ꯄꯥꯟꯈ꯭ꯔꯒ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯍꯣꯡꯈꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯧꯔꯨꯔꯕ ꯒꯥꯔꯤ ꯋꯥꯏꯔꯒ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤꯗꯤ ꯁꯥꯇꯤꯟ ꯌꯦꯛꯄꯅꯤꯀꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯉꯥ ꯊꯣꯡꯉꯒꯁꯨ ꯄꯤꯖꯔꯕ ꯂꯨꯄꯥ 200ꯁꯨ ꯄꯤꯔꯕ ꯁꯦ ꯏꯆꯟꯒꯤ ꯁꯤꯅ ꯀꯔꯤꯅꯣꯝ ꯆꯥꯔꯣ ꯆꯪꯉꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯁꯥꯇꯤꯟꯅꯤꯀꯣ ꯅꯕꯨꯡꯒꯤꯗꯤ ꯍꯥꯏꯔꯝꯃ ꯍꯣꯏ ꯇꯥꯖꯕ ꯆꯪꯈ꯭ꯔꯦ ꯊꯣꯛꯂꯛꯀꯥꯟꯗ ꯀꯕꯤꯇꯥ ꯀꯝꯗꯧꯔꯦ ꯇꯥꯖꯧꯒꯤꯗꯨ ꯇꯨꯄꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯣꯏꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯥ ꯍꯣꯏ ꯆꯪꯉꯝꯗꯥꯏꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯒ ꯊꯣꯛꯂꯛꯄꯗ ꯈꯨꯝꯃꯛꯏꯕ ꯄꯥꯎꯈꯨꯝꯗꯨꯒꯗꯤ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯑꯔꯨꯝ ꯑꯌꯥꯡꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯥꯏꯔ ꯂꯣꯏꯖꯔꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯚꯣꯠꯁꯤꯗꯤ ꯍꯌꯦꯡꯅꯤ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯍꯌꯦꯡꯒꯤ ꯚꯣꯠꯁꯤꯗꯗꯤ ꯀꯃꯥꯏ ꯇꯧꯕꯤꯔꯤ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯍꯌꯦꯡꯒꯤ ꯚꯣꯠꯁꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯏ ꯁꯪꯅ ꯏꯪꯅ ꯆꯤꯛꯅ ꯊꯥꯗꯖꯦꯅ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯂꯥꯛꯀꯗꯕꯅꯣ ꯄꯥꯔꯇꯤ ꯑꯍꯨꯝ ꯑꯁꯤ ꯒꯤꯔꯤ ꯇꯛꯅꯅ ꯆꯠꯂꯤ ꯍꯥꯏꯕ NPP BJP ꯀꯪꯒ꯭ꯔꯦꯁ ꯑꯍꯨꯝꯁꯦ ꯀꯔꯤ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯑꯗꯨꯃꯛ ꯊꯥꯗꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯤ ꯑꯗꯣ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯐꯕ ꯃꯤꯍꯨꯠ ꯑꯃ ꯈꯟꯒꯦ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯤꯒꯦ ꯀꯔꯝꯕ ꯃꯤꯑꯣꯏꯕꯨ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯅ ꯈꯟꯕꯤꯒꯅꯤ ꯁꯥꯔ ꯑꯩ ꯃꯣꯠꯇꯗꯤ ꯗꯣꯟꯒꯤ ꯅꯠꯇꯕꯤꯗ ꯃꯤꯒꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯍꯥꯟꯅꯗꯒꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯅ ꯂꯥꯛꯄ ꯃꯤꯒꯤ ꯑꯋꯥ ꯎꯒꯟꯕ ꯃꯤꯒꯤ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯩꯁꯥꯔꯣꯝꯗ ꯆꯠꯄꯁꯤꯗ ꯅꯤꯡꯕꯗꯤ ꯀꯌꯥ ꯊꯨꯡꯗꯧ ꯃꯥꯟꯗꯦ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯛꯇ ꯆꯠꯂꯤ ꯁꯥꯔ ꯍꯥꯏꯕ ꯉꯝꯗꯦ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯅ ꯏꯁꯥꯅ ꯑꯆꯨꯝꯕ ꯆꯠꯂꯒꯁꯨ ꯏꯁꯥꯒꯤ ꯃꯥꯡꯗ ꯄꯩꯁꯥ ꯕꯟꯗꯜ ꯍꯨꯟꯇꯣꯛꯑ ꯊꯝꯃꯒ ꯁꯤ ꯈꯨꯜꯂꯨ ꯑꯗꯨꯒ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯑꯣꯅ ꯍꯥꯏꯔꯒꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯈꯤꯇꯪ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯀꯥꯟꯗ ꯊꯕꯛꯇꯨ ꯑꯔꯥꯟꯕꯔꯣꯝꯗ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯁꯥꯅ ꯃꯤꯄꯥꯏꯖꯗꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯌꯦꯡꯒꯤ ꯑꯅꯤꯁꯨꯕ ꯐꯦꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯌꯥꯝ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯃꯥꯡꯖꯧꯅꯅ ꯊꯝꯖꯔꯒ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯐꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯑꯣꯏꯅ ꯏꯕꯣꯝꯆꯥꯅ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯇꯥꯏ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯨ ꯈꯤꯇꯪ ꯂꯩꯊꯕꯤꯕ ꯌꯥꯕ꯭ꯔꯥ ꯇꯥꯏ ꯀꯨꯏꯅ ꯊꯥꯒꯠꯂ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯣ ꯇꯥꯏ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜꯅꯤꯡꯉꯣꯝꯗꯒꯤ ꯕꯦꯝꯆꯥ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯕ ꯌꯥꯕ ꯀꯔꯤ ꯊꯧꯔꯝ ꯇꯧꯕꯤꯒꯗꯒꯦ ꯃꯣꯅꯣ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯃꯣꯅꯣꯂꯣꯛꯁꯤ ꯏꯁꯥꯅ ꯏꯕꯤꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯏꯁꯥꯗꯒꯤ ꯁꯨꯝ ꯋꯥꯈꯜꯅꯗꯤ ꯁꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯤꯝꯁꯤꯕꯨ ꯀꯔꯝꯕ ꯊꯤꯝꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯅꯣꯂꯣꯛꯁꯤ ꯀꯔꯝꯕ ꯊꯤꯝꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯋꯥꯈꯜꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯁꯤ ꯍꯧꯕꯤꯔꯣ ꯑꯩꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯈꯥꯅꯤ ꯍꯣꯏ ꯍꯧꯕꯤꯔꯣ ꯅꯁꯛꯇꯨꯒ ꯅꯨꯡꯁꯤꯗꯣꯏꯅꯦꯍꯦ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥꯁꯦ ꯅꯕꯨꯛ ꯐꯠꯇꯕ ꯆꯞ ꯃꯥꯟꯅꯩꯅꯦ ꯕꯕꯥ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯕ ꯍꯦ ꯅꯆꯤꯟꯗ ꯈꯨꯝꯃꯛꯀꯅꯨꯅꯦꯍꯦ ꯅꯨꯡꯁꯤꯗꯦꯅꯦ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯌꯨꯊꯛ ꯁꯦꯟꯗꯣ ꯕꯕꯥ ꯁꯦꯟ ꯋꯥꯅꯕꯅꯦ ꯁꯤꯗꯤ ꯇꯧꯕꯤꯌꯅꯨꯕ ꯅꯣꯏ ꯅꯃꯥ ꯅꯆꯥ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯑꯩꯒꯤꯗꯤ ꯌꯨ ꯊꯛꯇꯕ ꯌꯥꯔꯣꯏꯅꯦ ꯄꯤꯔꯛꯑꯣ ꯐꯠꯇꯦꯗꯀꯣ ꯕꯕꯥ ꯅꯪꯁꯦ ꯑꯩ ꯅꯪ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯆꯥ ꯄꯤꯛꯄꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯆꯥꯒꯅꯤ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯔꯗꯤ
ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯃꯣꯏ ꯕꯕꯥ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯩꯅ ꯃꯣꯏ ꯕꯕꯥꯒ ꯏꯆꯥꯒ ꯍꯅꯨꯕꯤꯁꯤꯒ ꯋꯥꯠꯇꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯩꯀꯥꯏ ꯄꯥꯟꯗ꯭ꯔꯣ ꯄꯨꯔꯨꯁꯨ ꯆꯠꯂꯨ ꯃꯣꯏ ꯕꯕꯥ ꯂꯩꯀꯥꯏꯗ ꯍꯪꯃꯟꯗꯅꯅꯦ ꯏꯀꯥꯏꯖꯔꯦꯕ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯅꯨ ꯅꯁꯛꯅ ꯑꯃ ꯊꯤꯔꯤꯕ ꯈꯔ ꯐꯖꯔꯗꯤ ꯐꯩꯅꯦ ꯅꯪꯕꯣ ꯌꯨꯝꯆꯥꯎꯕꯤ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯨꯕꯣ ꯏꯃꯥꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯔꯦꯗꯀꯣ ꯏꯃꯥ ꯅꯆꯥꯅꯨꯄꯥꯅ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨꯕ ꯑꯩꯗꯤꯅꯦ ꯌꯨꯝꯆꯥꯎꯕꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕꯗ ꯏꯃꯥꯗꯤ ꯉꯝꯗꯔꯤꯅꯤ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯅꯕꯨ ꯀꯩꯗꯧꯅꯤꯒꯦ ꯅꯪꯅꯅꯦ ꯋꯥꯅ ꯍꯣꯠꯅꯔꯒꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯡꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯕꯁꯤꯗꯅꯦ ꯑꯩꯗꯤꯅꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯗ ꯕꯦꯝꯃ ꯃꯃꯥ ꯊꯕꯛ ꯁꯨ ꯆꯠꯂꯒꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯝꯃꯨ ꯕꯕꯥꯅ ꯉꯥꯡꯕꯗ ꯈꯨꯝꯃꯨꯅꯨꯀோ ꯑꯧ ꯃꯃꯥ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯎꯀꯣ ꯕꯕꯥꯅ ꯃꯃꯥꯗ ꯊꯤꯅ ꯆꯩꯕꯗꯣ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ ꯃꯃꯥ ꯍꯣꯏ ꯉꯟꯅ ꯂꯥꯛꯀꯦꯀꯣ ꯕꯦꯝꯃ ꯅꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ ꯑꯧ ꯀꯀꯥ ꯃꯃꯥ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛꯅ ꯃꯊꯤꯔꯤꯕ ꯃꯕꯨꯛꯅ ꯃꯐꯠꯇ꯭ꯔꯤꯕ ꯃꯗꯨ ꯀꯌꯥ ꯆꯨꯝꯗꯦ ꯃꯗꯨ ꯑꯩꯅ ꯐꯨꯔꯕ ꯉꯁꯤꯗꯤ ꯃꯥ ꯑꯩꯒ ꯋꯥ ꯂꯣꯏꯁꯟꯅꯔꯗꯕꯅꯤ ꯕꯕꯥ ꯃꯃꯥ ꯂꯥꯛꯑꯅꯤꯌꯦ ꯁꯥꯎꯒꯅꯨ ꯕꯦꯝꯃ ꯃꯃꯥ ꯂꯥꯛꯑꯦ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯎꯔꯣꯀꯣ ꯃꯃꯥ ꯍꯣꯏ ꯅꯪ ꯑꯁꯥꯏꯗꯒꯤ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯤꯁꯦ ꯃꯣꯏ ꯕꯕꯥ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯑꯒꯅꯦ ꯆꯦꯡ ꯈꯔ ꯋꯥꯠꯂꯛꯑꯒ ꯊꯣꯡꯅꯕ ꯊꯥꯛꯅꯕ ꯇꯧꯔꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯋꯥ ꯂꯣꯏꯁꯟꯅꯁꯤ ꯅꯃꯥ ꯅꯄꯥꯗꯣ ꯀꯧꯔꯨꯆꯣ ꯃꯣꯏ ꯕꯕꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯁꯥꯎꯒꯅꯨꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯆꯥꯛ ꯈꯔ ꯄꯠ ꯂꯣꯏꯁꯜꯂꯛꯑꯒꯦꯕ ꯆꯥꯛ ꯂꯣꯏꯁꯟꯕꯒ ꯌꯥꯔꯣꯏ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯍꯩꯗꯣꯛꯇꯣꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯕꯕꯥ ꯃꯃꯥꯒ ꯐꯨꯕꯤꯒꯅꯣꯕ ꯃꯃꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯕꯕꯥ ꯃꯃꯥꯁꯦ ꯊꯤꯅ ꯇꯧꯕꯤꯒꯅꯣ ꯃꯃꯥꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯦꯕ ꯕꯕꯥ ꯅꯃꯥ ꯃꯆꯥ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯔꯣই ꯆꯠꯂꯣ ꯅꯃꯥ ꯃꯆꯥ ꯌꯨꯝ ꯁꯨꯡꯂꯩ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯕꯥ ꯃꯃꯥꯗ ꯊꯤꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯕꯕꯥ ꯑꯩ ꯂꯩꯁꯨꯒꯒꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯌꯧꯁꯜꯂꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯅ ꯏꯁꯥꯒꯤ ꯃꯣꯅꯣꯂꯣꯛ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯈꯤꯕꯗ ꯌꯨ ꯉꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯠꯄꯒꯤ ꯋꯥꯔꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯗꯨꯃꯛ ꯊꯣꯛꯀꯗꯧꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯣꯅꯣꯂꯣꯛꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯏꯃꯨꯡꯒꯤ ꯏꯆꯥꯁꯤꯡꯅ ꯅꯣꯛꯁꯤꯟꯕꯤꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕꯅꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯕ ꯌꯥꯕ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7630944377 ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯈꯪꯖꯒꯦ ꯁꯥꯔ ꯇꯧꯖꯔꯤꯁꯦ ꯀꯣꯡꯄꯥꯟꯗꯒꯤ ꯄꯔꯃꯦꯁꯣꯔꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯣꯡꯄꯥꯜꯗꯒꯤ ꯄ꯭ꯔꯃꯦꯁꯣꯔꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯄ꯭ꯔꯃꯦꯁꯣꯔꯤ ꯀꯔꯤ ꯊꯧꯔꯝ ꯁꯥꯔ ꯄꯥꯡꯊꯣꯛ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯔꯛꯀꯦ ꯋꯥꯔꯤ ꯃꯆꯥ ꯍꯣꯏ ꯀꯌꯥꯃꯨꯛ ꯄꯤꯛꯄꯅꯣ ꯍꯥꯏꯕꯁꯤ ꯇꯥꯔ ꯌꯦꯡ ꯇꯥꯔꯦꯀꯣ ꯍꯣꯏ ꯍꯧꯕꯤꯔꯣ ꯇꯥꯃꯤꯟꯅꯁꯤ ꯁꯥꯔ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯤꯅ ꯃꯆꯥꯁꯤꯅ ꯁꯨꯝ ꯄꯥꯈꯣꯟ ꯁꯤꯕꯁꯤꯗ
ꯄꯩꯁꯥ ꯁꯨꯝ ꯄꯤꯔꯒ ꯑꯆꯥꯄꯣꯠ ꯀꯩꯀꯥ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯁꯨꯝ ꯂꯩꯍꯟꯕ ꯑꯗꯩ ꯄꯩꯁꯥ ꯑꯔꯦꯝꯕꯗꯤ ꯁꯨꯝ ꯆꯥꯊꯣꯛꯄ ꯅꯣꯡꯃꯗꯤ ꯂꯨꯄꯥ 2ꯗꯪ ꯄꯤꯔꯕ ꯂꯨꯄꯥ 2ꯗꯪ ꯄꯤꯔꯒ ꯃꯤꯊꯥꯏ ꯂꯩꯆꯣꯅ ꯆꯠꯂꯦꯌꯦ ꯑꯗꯨꯒ ꯃꯤꯊꯥꯏꯗꯣ ꯂꯩꯔ ꯄꯨꯔ ꯂꯥꯛꯑꯕ ꯑꯗꯨꯒ ꯏꯕꯨꯡ ꯉꯁꯤꯗꯤ ꯄꯩꯁꯥꯁꯨ ꯂꯦꯝꯗꯣꯏꯅꯤꯅ ꯀꯩꯝ ꯆꯥꯔꯛꯑꯝꯃꯔꯣꯏꯅꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯆꯥꯗꯨꯅ ꯃꯃꯥ ꯉꯁꯤꯗꯤ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯅꯤ나 ꯃꯤꯊꯥꯏ ꯂꯩꯔꯛꯄ ꯃꯤꯊꯥꯏꯗꯣ ꯑꯣꯏ ꯆꯨꯞꯊꯣꯛꯑ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯍꯣꯏ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯁꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯗꯨ ꯃꯉꯣꯟꯗ ꯄꯥꯈꯣꯟꯁꯦ ꯁꯤꯕꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡ ꯏꯁꯥꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯃꯛ ꯃꯔꯛ ꯃꯔꯛꯇꯗꯃꯛ ꯀꯣꯃꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗꯗꯃꯛ ꯏꯕꯤꯔꯛꯅꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯁꯤ ꯍꯥꯏꯕꯤꯔꯣ ꯑꯩ ꯈꯪꯉꯕꯣꯛꯇꯒꯤ ꯁꯥꯟꯇꯤꯕꯂꯥ ꯈꯥꯡꯉꯕꯣꯛꯇꯒꯤ ꯁꯥꯟꯇꯤꯕꯂꯥꯁꯤ ꯅꯣꯛꯄꯤꯕ꯭ꯔꯥ ꯍꯥ ꯁꯥꯟꯇꯤꯕꯂꯥꯁꯤ ꯅꯣꯛꯄꯤꯕ꯭ꯔꯣ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕꯤꯔꯝꯕꯁꯨ ꯃꯥꯜꯂꯤ ꯅꯣꯛꯄꯤꯔꯝꯕ꯭ꯔꯣ ꯍꯣꯏ ꯌꯥꯝ ꯊꯥꯖꯗꯅ ꯐꯣꯟ ꯐꯪꯕꯗꯨꯗ ꯍꯔꯥꯎꯔꯝꯕ ꯍꯣꯏ ꯑꯗꯣ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯁꯥꯒꯤ ꯍꯩꯖꯕꯁꯤꯕꯨ ꯀꯔꯤ ꯎꯠꯊꯣꯛꯄꯤꯒꯗꯧꯕꯅꯣ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯕ ꯌꯥꯔꯕ꯭ꯔꯣ ꯑꯧ ꯌꯥꯔꯦ ꯍꯧꯕꯤꯔꯣ ꯈꯨꯜ ꯑꯃꯗꯀꯣ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕ ꯑꯗꯣ ꯅꯤꯡꯊꯧꯗꯨꯒꯤ ꯃꯁꯝ ꯀꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯝ ꯁꯝꯁꯤ ꯁꯨꯝ ꯀꯛꯂꯛꯄꯁꯤꯗ ꯅꯤꯡꯊꯧꯁꯤꯒꯤ ꯃꯅꯥꯀꯣꯡꯁꯤ ꯅꯥꯝꯃ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯅꯤꯡꯊꯧꯁꯤꯗ ꯀꯅꯥꯝꯇ ꯈꯪꯍꯟꯗꯕꯤꯗ ꯁꯨꯝ ꯂꯩꯔꯝꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯤ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯤꯡꯊꯧꯁꯤꯒꯤ ꯅꯥꯀꯣꯡ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯕ ꯑꯩꯒꯤ ꯅꯥꯀꯣꯡ ꯅꯥꯝ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯦꯛ ꯈꯪꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯟꯒꯅꯤꯅ ꯍꯥꯏꯔꯛꯑꯕꯀꯣ ꯑꯗꯨꯗꯗꯤ ꯃꯥꯁꯤ ꯄꯥꯈꯠꯃꯟꯗꯅ ꯃꯥ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯗꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯗ ꯍꯥꯏꯗꯣꯛꯅꯤꯡꯕꯗꯨꯗ ꯍꯥꯏꯗꯣꯛꯐꯝꯗꯤ ꯂꯩꯇꯕꯗꯨꯗ ꯃꯥꯁꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯕꯗꯨꯒ ꯅꯣꯡꯃꯗꯤ ꯃꯥꯁꯤ ꯖꯪꯒꯜ ꯑꯃꯗ ꯆꯠꯂꯒ ꯎ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯎꯁꯤꯗ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯁꯦ ꯃꯅꯥꯀꯣꯡ ꯅꯥꯝꯅ ꯌꯥꯎꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯂꯥꯛꯑꯕ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯂꯥꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯎꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯅꯤꯡꯕꯒꯤ ꯐꯖꯅ ꯆꯥꯎꯅ ꯀꯪꯉ ꯑꯗꯨꯝ ꯂꯩꯔꯝꯕꯗꯣ ꯎꯁꯦ ꯑꯗꯨꯝ ꯀꯪꯁꯜꯂꯛꯑꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯃꯤ ꯈꯔꯅ ꯄꯨꯡ ꯁꯥꯕꯒꯤ ꯎꯁꯤ ꯊꯤꯕ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯁꯤꯗ ꯎ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯎꯁꯦ ꯑꯣꯏꯅ ꯄꯨꯡ ꯁꯥꯕꯒꯤ ꯄꯨꯈ꯭ꯔꯁꯦꯅ ꯌꯥꯜꯂ ꯄꯨꯈ꯭ꯔꯕ ꯑꯗꯨꯒꯗꯤ ꯄꯨꯡꯁꯤ ꯁꯥꯕ ꯂꯣꯏꯔꯒ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯃꯈꯣꯡꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯜꯂꯨꯁꯦꯅ ꯄꯨꯔꯒ ꯆꯠꯄ ꯀꯥꯟꯁꯤꯗ ꯄꯨꯡꯁꯤ ꯌꯩꯕ ꯀꯥꯟꯁꯤꯗ ꯅꯤꯡꯊꯧ ꯅꯥꯀꯣꯡ ꯌꯥꯝ ꯌꯥꯎꯗꯕꯅꯤ ꯅꯤꯡꯊꯧ ꯅꯥꯀꯣꯡ ꯌꯥꯝ ꯌꯥꯎꯗꯕꯅꯤꯅ ꯄꯨꯡ ꯃꯈꯣꯟꯁꯤ ꯂꯥꯛꯑꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯁꯤ ꯄꯨꯡ ꯃꯈꯣꯟꯁꯤꯕꯨ ꯅꯤꯡꯊꯧꯁꯤ ꯃꯅꯥꯀꯣꯡ ꯌꯥꯝ ꯌꯥꯎꯗꯕ ꯖꯥꯠꯂꯥꯅ ꯃꯌꯥꯝ ꯆꯪꯉꯒ ꯑꯝꯇꯪ ꯌꯦꯡꯀꯥꯟꯗ ꯅꯤꯡꯊꯧ ꯅꯥꯀꯣꯡ ꯌꯥꯝ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯅꯤꯡꯊꯧ ꯅꯥꯀꯣꯡ ꯌꯥꯝ ꯌꯥꯎꯗꯕ ꯅꯤꯡꯊꯧꯁꯤꯅꯗꯤ ꯄꯥꯟꯕ ꯌꯥꯔꯔꯣꯏ ꯂꯩꯕꯥꯛꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯣ ꯇꯣꯛꯍꯟꯈꯔꯦ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯍꯣꯏ ꯋꯥꯔꯤ ꯃꯆꯥꯁꯦ ꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯐꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯋꯥꯔꯤꯗꯗꯤ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯑꯗꯨꯃꯛ ꯂꯩꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤꯁꯦ ꯑꯗꯨꯃꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯦꯠꯅ ꯇꯥꯟꯃꯤ ꯃꯔꯝꯗꯤ ꯁꯛꯁꯨ ꯐꯥꯎꯕ ꯃꯥꯟꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯛꯁꯨ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯗꯨꯃꯛ ꯋꯥꯔꯤꯗꯁꯨ ꯈꯔ ꯑꯗꯨꯃꯛ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯂꯩ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯀꯥꯟꯗ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕꯁꯦ ꯑꯗꯨꯃꯛ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯃꯛ ꯈꯔ ꯑꯗꯨꯃꯛ ꯌꯥꯎꯏ ꯑꯗꯨꯃꯛ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯖꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯀꯣꯂꯔ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤꯁꯤꯡ ꯂꯤꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡ ꯀꯔꯤ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣꯜꯁꯦ ꯇꯧꯕꯤꯔꯛꯑꯃꯒ ꯃꯤꯁ ꯀꯣꯜ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯁ ꯀꯣꯜ ꯇꯧꯕꯤꯔꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯜꯁꯦ ꯇꯧꯕꯤꯔꯛꯇꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯐꯖꯗꯕ ꯀꯥꯂꯤ ꯇꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯆꯗꯅ ꯃꯌꯥꯝꯗ ꯊꯧꯔꯝꯁꯤ ꯍꯦꯟꯅ फजब अखोई थौरम ओहननब होनब मतमदा मयामदा अदमक निंगसिंगजबनी हेलो हेलो इसागी मिंगल लेफमगा हाबियो अंगन दगी राधिका इसागी हिजबसी करी उतकनी तुम अखोइना कनो तौदा थोकिबा कनो निंगबा वालिंदा सम तगदे तगनदे अदुदी वरिसी हौबिबा यारब्रो
ꯌꯥꯔꯦ ꯍꯧꯕꯤꯔꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯂꯧꯕꯒꯤꯅꯦꯅ ꯃꯌꯥꯝ ꯆꯤꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏ ꯁꯨꯝ ꯃꯤꯡꯁꯦ ꯄꯜꯂ ꯃꯊꯪ ꯁꯨꯝ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯁꯨꯝ ꯍꯪꯉꯛꯄ ꯑꯗꯩꯗ ꯑꯔꯣꯏꯕꯗ ꯕ꯭ꯔꯣꯃꯦꯁꯔꯤ ꯀꯧꯕ ꯑꯃ ꯁꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯑꯣꯖꯥꯗꯨꯅ ꯕ꯭ꯔꯣꯃꯦꯁꯔꯤ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯒꯠꯆꯕꯤꯅ ꯍꯥꯏꯔꯛꯄ ꯑꯣꯖꯥꯅ ꯍꯪꯉꯤꯉꯩ ꯀꯥꯟꯗꯨꯗ ꯃꯥꯅ ꯍꯥꯒꯠꯆꯕꯩ ꯇꯟꯖꯥ ꯈꯣꯠꯂꯤꯉꯩ ꯇꯟꯖꯥꯗ ꯑꯣꯏꯔꯤꯉꯩ ꯕ꯭ꯔꯣꯃꯦꯁꯔꯤ ꯅꯪ ꯀꯔꯤ ꯊꯕꯛ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯒꯠꯆꯕꯤꯅ ꯇꯧꯔꯛꯄ ꯑꯗꯨꯗꯨꯗꯤ ꯅꯣꯛꯅꯤꯡꯕꯗꯨꯒꯤ ꯇꯝꯖꯕꯅꯤꯗ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯝꯗꯣꯔꯛꯄꯗꯨꯒ ꯃꯄꯥꯗ ꯏꯆꯟ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ 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 ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯁꯤ ꯉꯁꯤꯅ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯉꯁꯤꯒꯤꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯁꯤꯁꯦ ꯃꯌꯥꯝ ꯁꯨꯝ ꯑꯣꯠꯄ ꯅꯨꯡꯉꯥꯏꯌꯦꯅ ꯑꯇꯩ ꯑꯇꯩꯅꯁꯨ ꯁꯨꯝ ꯑꯣꯠꯂꯦ ꯑꯗꯣ ꯑꯩ ꯏꯁꯥꯒꯤꯗꯤ ꯍꯟꯗꯛꯀ ꯑꯅꯤꯔꯛ ꯁꯨꯖꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯊꯧꯔꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯜꯁꯦ ꯐꯪꯕ ꯑꯣꯏꯕꯤꯔꯀꯥꯟꯗ ꯏꯁꯥꯒꯤ ꯐꯖꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯃꯨꯛ ꯂꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯥꯏꯂꯣꯒꯀꯨꯝꯕ ꯈꯔ ꯌꯥꯎꯔꯛꯑꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ 652ꯅ ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤ ꯇꯥꯟꯅꯕꯁꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯟꯁꯤ ꯀꯛꯆꯈ꯭ꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯃꯨꯛꯇꯪ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯌꯨ ꯈꯨꯃꯟꯊꯦꯝꯗꯒꯤ ꯌꯥꯏꯐꯕꯤ ꯈꯨꯃꯟꯊꯦꯝꯗꯒꯤ ꯌꯥꯏꯐꯕꯤ ꯏꯁꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 35 ꯁꯨꯔꯦ ꯆꯍꯤ 35 ꯁꯨꯔꯦꯕꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯑꯥꯎ ꯍꯩꯖꯕꯁꯤ ꯀꯔꯤ ꯊꯧꯔꯝ ꯇꯧꯕꯤꯒꯅꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯖꯒꯦ ꯗꯥꯏꯂꯣꯒꯁꯤ ꯍꯧꯔꯁꯤꯔꯣ ꯑꯧ ꯍꯧꯕꯤꯔꯣ ꯏꯃꯥ ꯏꯁꯤꯡ ꯊꯣꯔꯛꯑꯣ ꯑꯁ ꯌꯥꯔꯣꯏꯌꯦ ꯑꯩꯗꯤ ꯈꯨꯖꯤꯟ ꯁꯪꯈ꯭ꯔꯦ ꯑꯁ ꯏꯁꯤꯡ ꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ ꯈꯨꯖꯤꯟ ꯁꯪꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯍꯦ ꯅꯪ ꯐꯨꯔꯛꯀꯅꯤꯀꯣ ꯅꯪ ꯏꯃꯥ ꯐꯨꯔꯛꯄꯗꯗꯤ ꯏꯁꯤꯡ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄꯗ ꯏꯁꯤꯡ ꯇꯧꯅꯤ ꯍꯥꯏꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯅꯪ ꯏꯃꯥ ꯐꯨꯔꯛꯄꯗ ꯏꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ ꯏꯁꯤꯡ ꯊꯣꯔꯛꯑꯕꯅ ꯁꯤꯔꯦ ꯈꯨꯖꯤꯟ ꯁꯪꯈ꯭ꯔꯦ ꯇꯧꯕꯅꯤ ꯍꯥꯏꯕ ꯁꯥꯔ ꯁꯤꯗ ꯂꯣꯏꯖꯔꯒꯦ ꯌꯥꯏꯐꯕꯤ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯇꯥꯖꯔꯤꯌꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯗꯥꯏꯂꯣꯒꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯒꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯖꯔꯦ ꯁꯥꯔ ꯑꯗꯣ ꯃꯈꯥꯁꯦ ꯈꯤꯇꯪꯒ ꯇꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯇꯥꯡꯅ ꯇꯧꯔꯛꯄ ꯗꯥꯏꯂꯣꯒꯁꯨ ꯑꯣꯏꯕꯅꯤꯅ ꯏꯁꯥꯅꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯀꯣ ꯗꯥꯏꯂꯣꯒꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯁꯥꯔ ꯃꯊꯪꯗ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯍꯥꯟꯕꯒ ꯐꯪꯕꯅꯤꯅ ꯄꯥꯈꯠꯄꯒ ꯁꯤꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯏꯐꯕꯤꯅ ꯗꯥꯏꯂꯣग ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯕ꯭ꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯌꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯖꯒꯥ ꯑꯃꯗ ꯊꯣꯛꯑꯒ ꯇꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯏꯁꯥꯒꯤ ꯗꯥꯏꯂꯣꯒꯁꯤ ꯇꯧꯔꯛꯄ ꯀꯥꯟꯗ ꯏꯃꯥ ꯕꯕꯥ ꯇꯥꯔꯀꯥꯟꯗ ꯅꯣꯛꯁꯜꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯅꯣꯛꯁꯟꯗꯦꯗ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯏꯐꯕꯤ ꯌꯥꯝꯅ ꯐꯖꯕ ꯗꯥꯏꯂꯣग ꯑꯃꯈꯛꯁꯨ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯊꯧꯔꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯗꯥꯏꯂꯣग ꯐꯖꯕ ꯑꯃꯈꯛ ꯇꯧꯊꯣꯛꯎꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯑꯃꯨꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯒꯇꯨꯁꯨ ꯑꯗꯨꯃꯛ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯁꯨꯃꯥꯏꯅꯒ ꯗꯥꯏꯂꯣꯒꯀ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯍꯥꯏꯕꯤꯔꯣ ꯀꯛꯆꯤꯡꯗꯒꯤ ꯏꯃꯥ ꯕꯣꯔꯃꯅꯤꯅꯤ ꯀꯛꯆꯤꯡꯗꯒꯤ ꯏꯃꯥ ꯕꯣꯔꯃꯅꯤ ꯏꯃꯥ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕ꯭ꯔꯥ ꯍꯛꯆꯥꯡꯁꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯔꯦꯗꯤꯑꯣ ꯇꯥꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯁꯨꯝ ꯇꯧꯕꯁꯤꯗꯒꯤ ꯃꯥꯁꯨ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯛꯇꯦ ꯑꯩꯁꯨ ꯅꯣꯛꯅꯤꯡꯕ ꯑꯃꯈꯛꯇꯪ ꯇꯧꯖꯔꯛꯏꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥꯒꯤꯁꯦ ꯋꯥꯔꯤ ꯑꯣꯏꯒꯗꯧꯔꯤ ꯏꯃꯥ ꯋꯥꯔꯤ ꯑꯣꯏ ꯀꯔꯤ ꯑꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯍꯧꯕꯤꯔꯣ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯧꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯊꯥꯏꯅꯉꯩꯗ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯍꯜ ꯑꯃ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥ ꯅꯤꯄꯥ
ꯃꯔꯤ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯄꯣꯛꯄ ꯃꯆꯥꯅꯤꯄꯥꯒ ꯅꯨꯄꯤꯒ ꯃꯔꯤ ꯃꯣꯏ ꯇꯔꯨꯛꯁꯤ ꯄꯣꯛꯄꯁꯤ ꯌꯥꯝ ꯅꯥꯎꯔꯣꯟ ꯀꯨꯡꯅ ꯄꯣꯛꯄ ꯌꯥꯝꯁꯨ ꯂꯥꯏꯔꯖꯕ ꯑꯗꯨꯗ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯃꯤꯡꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯒꯤ ꯃꯊꯪ ꯑꯣꯏꯅ ꯍꯩꯇꯨꯝ ꯇꯣꯕꯦꯟ ꯈꯟꯇꯅꯥ ꯂꯩꯔꯦꯟ ꯅꯨꯄꯥ ꯃꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯀꯨꯅꯤ ꯁꯕꯤ ꯀꯧꯕ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯜ ꯑꯅꯤꯁꯤꯅ ꯊꯕꯛ ꯁꯨꯔ ꯍꯟꯖꯤꯜꯂꯛꯀꯥꯟꯁꯤꯗ ꯃꯆꯥꯉꯩꯁꯤ ꯂꯥꯏꯔ ꯂꯩꯇꯕꯅꯤꯅ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤ ꯑꯃꯗ ꯑꯃꯨꯛ ꯁꯥꯟꯅ ꯆꯠꯈꯤ ꯃꯄꯥ ꯃꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯑꯕ ꯃꯣꯏꯁꯤ ꯁꯥꯎꯅꯤꯡꯕꯗꯩ ꯃꯇꯨꯡꯗꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯅ ꯅꯣꯡꯃꯒꯤ ꯃꯆꯥꯉꯩꯁꯤꯒ ꯑꯐꯪ ꯆꯥꯔꯒ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯅꯣꯡꯃꯗꯤ ꯁꯨꯔꯨ ꯆꯠꯂꯨ ꯍꯜꯂꯛꯀꯥꯟꯁꯤꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯃꯆꯥꯉꯩꯁꯤ ꯀꯅꯥꯝꯕ ꯂꯩꯔꯝꯗꯕꯗꯩ ꯁꯥꯎꯗ ꯃꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯀꯧꯔꯛꯑꯦ ꯑꯩ ꯃꯥꯏ ꯕꯥꯕꯨꯡ ꯑꯩ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯇꯧꯔꯒꯦ ꯏꯆꯥꯁꯤꯡꯁꯤ ꯊꯋꯥꯏ ꯁꯨꯛ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ ꯅꯍꯥꯟꯗꯩ ꯑꯩꯅ ꯏꯆꯥꯃꯩꯁꯤ ꯀꯔꯤꯝꯇ ꯃꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯋꯥꯕꯁꯤ ꯐꯣꯡꯗꯣꯛꯇꯅ ꯃꯣꯏꯁꯤ ꯑꯗꯨꯝ ꯌꯣꯛꯂꯛꯄꯅꯦ ꯑꯗꯨꯕꯨꯉꯁꯤꯗꯤ ꯑꯩ ꯃꯣꯏꯁꯤ ꯇꯧꯔꯒꯦ ꯌꯦꯡꯉꯣ ꯍꯥꯏꯃ ꯀꯩꯅꯣ ꯅꯨꯄꯤ ꯅꯪ ꯇꯧꯗꯣꯏꯁꯤꯕꯨ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯇꯥꯕꯤꯌꯨ ꯍꯥꯏ ꯀꯩꯅꯣ ꯇꯧꯋꯦ ꯍꯩꯇꯨꯝ ꯇꯣꯕꯦꯟ ꯈꯟꯗꯅꯥ ꯂꯩꯔꯦꯟ ꯀꯨꯟꯅꯤ ꯁꯕꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯅꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡꯗꯣ ꯄꯨꯂꯞꯅ ꯃꯥꯅ ꯍꯩꯇꯨꯝ ꯇꯣꯕꯦꯟ ꯈꯟꯗꯅꯥ ꯂꯩꯔꯦꯟ ꯀꯨꯟꯅꯤ ꯁꯕꯤ ꯍꯥꯏꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡ ꯀꯧꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗꯨꯅꯁꯨ ꯆꯦꯟꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯃꯥꯏ ꯈꯨꯀꯧꯗꯨꯅ ꯏꯕꯨꯡꯉꯣ ꯍꯩꯇꯨꯝ ꯂꯥꯛꯎꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯗꯧꯕꯗ ꯃꯥꯅ ꯁꯥꯎꯅꯤꯡꯃꯟꯒꯤꯗ ꯍꯩꯇꯨꯝ ꯇꯣꯕꯦꯟ ꯂꯩꯔꯦꯟ ꯀꯨꯟꯅꯤ ꯁꯕꯤ ꯑꯗꯨ ꯂꯥꯎꯔꯛꯄ ꯂꯩꯀꯥꯏ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯈꯨꯀꯧꯗꯣ ꯍꯣꯏ ꯑꯣꯟꯊꯣꯛꯄ ꯃꯤꯡꯒꯧ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯅꯤꯡꯁꯤꯡꯉꯛꯇ ꯃꯤꯌꯥꯝꯗꯒꯤ ꯃꯔꯛꯇ ꯁꯨꯝ ꯇꯧꯅꯤꯡꯕ ꯇꯧꯖꯔꯛꯄꯅꯤꯗ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯗꯨꯒ ꯏꯃꯥꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯟꯕ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯅ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞꯁꯦ ꯏꯃꯥ ꯀꯔꯝꯕ ꯃꯔꯨꯞꯅꯣ ꯁꯤꯃꯇꯪ ꯈꯨꯝꯕꯤꯔꯝ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯁꯨ ꯏꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯡꯀꯛꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯋꯥꯕꯒꯤ ꯄꯟꯊꯦꯡ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯨꯝꯅ ꯋꯥꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯗꯣ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕꯗꯤ ꯑꯩ ꯏꯁꯣꯔꯒ ꯅꯛꯅꯩꯕꯣ ꯍꯣꯏ ꯃꯁꯤꯃꯛ ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯏꯃꯥꯅ ꯈꯨꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯖꯔꯀꯥꯟꯗ ꯑꯗꯨꯃꯛ ꯏꯃꯥꯗ ꯍꯪꯖꯕꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒꯤ ꯑꯅꯥꯕ ꯌꯥꯝꯅ ꯊꯨꯅ ꯐꯕꯤꯗꯅ ꯃꯌꯥꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤ ꯏꯁꯨꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯀꯨꯝꯍꯩꯒꯁꯤ ꯌꯦꯡꯉꯒ ꯂꯩꯕꯗꯨꯁꯨ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯏꯃꯥꯁꯨ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯏꯃꯥ ꯌꯥꯝꯅ ꯊꯨꯅ नाबा फबा ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯕꯨ ꯃꯪꯒꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯖꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯣꯏ हेलो हेलो सर ताजरे इसागी मिंगल लेफंगसे हाइबियो सर ए लांखान पोपीदगी पेपेने पेपे ngasi kari dialog tawgani सर वाई मते मते खरा लिखरके ओ ngasi wari oin tawrage boko होय सर mamangdi koi pepe se dialog yam phajana tawbirakpani ado pepe ngasi gi wari se kamai tawba wari oigadoino सासुम मी मयाना नोक्ति गदरा नोक्ति रोइदरा दि खंजि सुम कॉमेडी फागी मते मते मा अनि दन सुम तवदगे तवबा लिजके तवबा होय अदुगा होय इसागी wari sutumak libiu koiko lusilak pasarukta akhoi gi maikedi haijening badi dialogue matik amtanga tawbinana bagi damak sem sabiu khudaki oina haitare होय सर आई गेंजरगे होय फरे दि पेपे नुंगाइजरे अखोइन हाइजबदा हराव हराव याबिरक्तना पेपेना ममैदा लुसिलक पसरक्ता dialogue amkak tawbirakani haibagi thajabasi chauna thamjare aduna pepe thakasari isagi wari se hobiro होय सर हजरे युवा वन पामा खलागा सुम लेका थोरसिदा सुम लामाउदना सुम चतजाने चतसिदा सुम पिसिना
ꯅꯨꯄꯤ ꯑꯃꯈꯛꯅ ꯌꯥꯝ ꯇꯥꯅꯤꯡꯗꯕꯗꯒꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯌꯨꯗꯦꯝ ꯊꯛꯄꯁꯤꯡꯁꯤꯅ ꯁꯣꯔꯣꯛꯁꯤꯗ ꯂꯥꯎꯗꯅ ꯆꯠꯂꯤꯁꯤꯡꯁꯦ ꯀꯔꯤ ꯄꯨꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯇꯥꯗꯅ ꯌꯦꯡꯉꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩ ꯑꯩꯅ ꯂꯥꯎꯅꯤꯡꯉꯒ ꯂꯥꯎꯅꯤ ꯂꯥꯎꯅꯤꯡꯉꯒ ꯇꯣꯛꯀꯅꯤ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩ ꯅꯔꯟꯅ ꯊꯛꯄ ꯅꯠꯇꯦꯅ ꯍꯥꯏꯕ ꯍꯣ ꯅꯔꯟꯅ ꯊꯛꯄ ꯅꯠꯇ꯭ꯔꯁꯨꯅꯦ ꯄꯦꯜꯂꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯖꯒꯥꯗ ꯂꯥꯎꯔꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯖꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯏꯕꯦꯝꯃ ꯅꯔꯝꯆꯠꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯅꯇꯧꯁꯨ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯈꯣꯡꯅꯤꯡꯗꯨ ꯎꯕꯗꯩꯅꯤꯍꯦ ꯑꯩꯅ ꯉꯥꯅꯨ ꯃꯈꯣꯡ ꯆꯥꯈꯤꯗ꯭ꯔꯤꯁꯦ ꯑꯅ ꯍꯥꯏꯔꯛꯑꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯄꯦꯄꯦ ꯁꯥꯗꯨꯃ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯁꯤꯗ ꯃꯃꯥꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯌꯧꯔꯒ ꯏꯃꯥꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯅꯣꯡ ꯅꯤꯅꯤ ꯁꯨꯝ ꯇꯧꯔꯛꯑꯝꯃꯒ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯅꯣꯡꯃ ꯀꯣꯜꯁꯦ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯀꯣꯂꯦꯖ ꯆꯠꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯀꯣꯜꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯜꯂ ꯊꯝꯃꯝꯃꯕ ꯑꯗꯨꯒꯅꯦ ꯃꯃꯥꯁꯤꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯒꯤꯗꯣ ꯂꯣꯜꯂꯕ ꯅꯔꯃꯌꯨ ꯀꯣꯂꯤꯡ ꯀꯔꯦꯟꯇꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯄ꯭ꯂꯤꯖ ꯀꯣꯜ ꯂꯦꯇꯔꯅꯦ ꯂꯣꯜꯂꯛꯑꯕ ꯑꯗ ꯂꯣꯜꯕ ꯀꯥꯟꯁꯤꯗ ꯃꯃꯥꯁꯤꯅ ꯍꯥꯏꯅꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯤ ꯉꯔꯥꯡ ꯍꯥꯟꯅ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯏꯆꯥꯅꯨꯄꯤꯁꯤ ꯏꯪꯂꯤꯁ ꯉꯥꯡꯇꯣꯏꯕ ꯂꯣꯏꯔꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯃꯥꯅꯤꯅꯦ ꯑꯩꯁꯦ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯅꯃꯥꯅꯤꯅꯦꯅ ꯍꯥꯏꯌꯦ ꯁꯥ ꯍꯣꯏ ꯃꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯑꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯌꯦꯅ ꯂꯣꯟꯖꯔꯛꯄꯗꯣ ꯏꯃꯥ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯦꯗꯀꯣ ꯉꯔꯥꯡ ꯈꯛꯇ ꯆꯪꯈꯤꯗꯣ ꯉꯁꯤ ꯏꯪꯂꯤꯁ ꯂꯣꯜꯂ ꯊꯣꯛꯂꯛꯏ ꯏꯪꯂꯤꯁ ꯂꯣꯜꯂꯤ ꯄꯦꯄꯦ ꯑꯣꯟꯊꯣꯛꯄ ꯋꯥꯔꯤ ꯍꯥꯏꯗꯅꯤ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯃꯈꯥ ꯋꯥꯔꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯂꯤꯕꯤꯌꯨ ꯗꯥꯏꯂꯣग ꯑꯩ ꯁꯨꯝ ꯗꯥꯏꯂꯣग ꯃꯇꯦꯛ ꯈꯛꯇꯪ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯁꯥꯒꯠꯆꯕ ꯗꯥꯏꯂꯣꯒꯅꯤ ꯁꯥꯔ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯄꯦꯄꯦ ꯇꯥꯃꯤꯟꯅꯁꯤꯀꯣ ꯍꯌꯦꯡ ꯏꯆꯥꯒꯤ ꯄꯩꯁꯥ ꯊꯥꯒꯗꯕꯅꯤ ꯄꯩꯁꯥꯁꯨ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯐꯔꯦ ꯃꯈꯥꯒꯤ ꯈꯨꯔꯥꯏ ꯏꯕꯣꯇꯣꯟꯗ ꯄꯩꯁꯥꯁꯤ ꯍꯪꯉꯨꯔꯒꯦ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯝꯗꯧꯕ ꯍꯦꯛꯇ ꯆꯠꯂꯨꯔꯒ ꯍꯪꯂꯨꯔꯒꯦ ꯈꯨꯔꯥꯏ ꯏꯕꯣꯇꯣꯟ ꯂꯩꯕꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯀꯔꯤꯗꯧꯔꯦ ꯈꯨꯔꯥꯁꯤꯗ ꯂꯩꯅꯤꯍꯦ ꯈꯨꯔꯥ ꯅꯆꯥꯅ ꯂꯥꯛꯆꯔꯤꯕꯁꯤ ꯈꯨꯔꯥꯒ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯗꯨ ꯇꯥꯟꯅꯁꯤꯗꯣ ꯍꯥꯏꯌꯨ ꯀꯩꯗꯧꯔꯦ ꯍꯌꯦꯡꯁꯤ ꯈꯨꯔꯥ ꯅꯁꯨ ꯅꯨꯄꯤ ꯑꯥꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯩꯁꯥ ꯊꯥꯒꯗꯕꯅꯤ ꯂꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯈꯨꯔꯥꯗ ꯄꯩꯁꯥ ꯈꯤꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯈꯨꯔꯥꯅ ꯌꯥꯔꯒꯗꯤ ꯅꯪꯒꯤ ꯃꯇꯦꯡꯁꯤ ꯈꯤꯇ ꯄꯥꯡꯕꯤꯌꯨꯕ ꯈꯨꯔꯥ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣꯅꯦ ꯈꯨꯔꯥ ꯑꯌꯥꯝꯕ ꯄꯩꯁꯥꯕꯨꯗꯤ ꯅꯠꯇꯦꯗ ꯂꯨꯄꯥ 15,000 ꯈꯛꯇꯅꯤ ꯌꯥꯔꯒꯗꯤ ꯈꯨꯔꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅꯃꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ ꯍꯥꯏꯗꯤꯅ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ ꯍꯥꯟꯅꯒꯤ ꯄꯩꯁꯥꯁꯨ ꯚꯥꯔꯤꯗ ꯑꯃ ꯂꯩꯔꯤꯗꯣ ꯂꯩꯔꯗꯤ ꯄꯤꯕ ꯌꯥꯕꯅꯤꯗꯣ ꯈꯨꯔꯥꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇ ꯂꯥꯛꯇꯅ ꯃꯤꯅ ꯂꯧꯈꯤꯕꯗ ꯉꯥꯏꯔꯤꯗꯣ ꯀꯝꯗꯧꯅ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯐꯣꯟ ꯇꯧꯕꯒꯤ ꯄꯩꯁꯥꯗꯤ ꯍꯌꯦꯡ ꯑꯩꯅ ꯊꯥꯔꯛꯀꯦ ꯍꯥꯏꯈꯤꯕ ꯐꯔꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯐꯔꯦ ꯌꯧꯔꯣ ꯍꯦꯔꯥ ꯍꯥꯟꯅ ꯂꯧꯈꯤꯕ ꯄꯩꯁꯥꯃꯛꯁꯨ ꯄꯤꯊꯣꯛꯇꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯄꯩꯁꯥ ꯑꯃꯨꯛ ꯄꯤꯔꯣꯏ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯌꯦꯗꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯑꯩ ꯏꯆꯥꯒꯤ ꯅꯤꯡꯍꯟꯅꯅꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯕ ꯌꯥꯗꯦ ꯋꯥꯈꯜ ꯍꯟꯊꯍꯟꯕ ꯌꯥꯗꯦ ꯑꯩ ꯃꯃꯥꯅꯤ ꯃꯃꯥ ꯑꯃꯅ ꯇꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯃꯩꯇꯩ ꯆꯠꯅꯕꯤ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯃꯆꯥꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯃꯥꯏꯔꯣꯡ ꯌꯥꯒꯅꯤ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯑꯉꯝꯕ ꯁꯛꯇꯤ ꯍꯣꯠꯅꯗꯨꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯒꯅꯤ ꯑꯩ ꯃꯩꯇꯩ ꯅꯤꯉꯣꯜꯅꯤ ꯃꯩꯇꯩ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯍꯟꯊꯅꯕ ꯃꯃꯥ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯕ ꯍꯧꯅꯗꯦ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯄꯦꯄꯦ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯗꯥꯏꯂꯣꯒꯁꯨ ꯇꯧꯕꯤꯔꯛꯈ꯭ꯔꯦ
ꯗꯥꯏꯂꯣꯛꯁꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯄꯦꯄꯦꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯗꯥꯏꯂꯣꯛꯁꯤꯡꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯅ ꯌꯥꯝꯅ ꯄꯦꯄꯦꯕꯨ ꯊꯥꯒꯠꯄꯤꯔꯛꯏ ꯄꯦꯄꯦ ꯃꯈꯣꯏꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯁꯥꯔꯗꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯔꯦ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯃꯔ ꯂꯥꯏꯁꯤꯡꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯕꯨ ꯁꯛꯈꯪꯕꯤꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯅꯤ ꯁꯥꯔ ꯃꯈꯣꯏꯕꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯦꯄꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯗꯤ ꯄꯦꯄꯦ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯁꯨ ꯄꯦꯄꯦꯒꯤ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛꯁꯤꯡ ꯋꯥꯔꯤꯁꯤꯡ ꯂꯤꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯄꯦꯄꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯄꯦꯄꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯥꯒꯠꯆꯔꯤ Hello. Hello. Isagi minga lefumga haibiyo. Khamo gawang kai dagi Laishram Samananda. Thagachari call tawbirakpa. Isagi ngahak potha minaba yaba kari thoram tawbigadagi. Sa aisi dukan phambada pot laiba miga phamba miga pau phaunadabagi bateng ngatung tawjage. Pau phaunadabasi koigi Maitai loan to oibidoribra natragana loan se amaga amaga kemta khangadabagi oigidoribra masiba ongtang haibiramadi ontong sa nungaigrani da Maitai masada koi Assamese loan chin bagi wari ni la hoi pare pare di wari jawbiro taminarsi sar haujarage haubiro tomba nang lakpung si yora bro hoi tama yore pare ina lakto yam nungaire aduna bi yamba gwati dagi pase khara lauru ge nang dukan jing ayen salam ko hoi tamso as ngasi bi tamso na ingon de sinaga matam se da ai si pot khara yam yoladi tamso na ai si yam sivini de ko ngasi de sorry mo pot sit khara yam phabiyo hai भाई चीनी केजी से को तो लागो कोट कोलो नंग नम्मा किन चिंजन गया अरे यार क्यों ऐसे चीरे भी पर चलो नहीं नंगो अरे यार क्यों ऐसे केजी को तो लागो जी ओ नंग ये वो खरा जो की देवा अरे दिन नंग मैं तो मसाज गुंजें को पा बचो ए कदर भैया आई न चीनी खरा लौगे है रे माना इबु फुरे करी नो ए इबुंगो नंग दिंगा सी गत लाख सु भई अदो नंग मीन पोल लगे है रे नन फुरी सी करी नो मामा सीगी नुपा सिना ए भैया चीनी की तो कोल सागे है ने आइने ए साब यारो है करी यारो दबे चीनी आई कोट पर गुलाम तुम कौदरी है माना खरा सु की दे अब की दे ना फुजन बने ए भैया चुमरा भैया आई दे तो हाई ते आई चीनी केजी तो क्या पी बनो हंगे तो मां नहीं गोंद सोंगछल लगा माई तो थिंजल लेने सिद्धि ना बाने की वरी से कोई खंग दे तो ना आई की मांग में हारो छे तार के हागे माना हाय बसो आई हारे के माना हारे भैया सीना अरे भाई चीनी की तो को लगे सागे हारे आई न चाव यारो हारे आता माना आई खरा जो की दे तो ना आई कित को लगे सागे अदे दी नंग की दरदी शेषे आना आई न थिंजन बने छी अदा अमु मैते मसाजना नंग मैं नंग हाय बसो तारे अदुन दे नंग हाय तो मुक्तार के नंग हार भैया आइना अरे भाई चीनी केजी से को तो लागो है मान करे हारे आई खंगद्रे अद आइना अमुक हारे मान चोंगछल का इंगोंद थिल्ले आई ईरान करीनो सिबो चीनी लगे ममन हंग याद बसी करीनो
nabani se amasu lante amasu lanadre nabani se yam sume amana chini lege hangmani amana kola ga saga haibona taru dana ne nabani pau si phaunadre adana nangna khut thaba kawe tomba akogi sanabi gi oina nang mangonda lupa sama sani dang di kongo do nang ma chau dana ba adudi khangdre kong bai bine na kong jere sar loi sin jere gi hoi onthokpa dasa haiduni dukan da pot leiba changubra iba kindil le kinjai loan bhauna to bane to sa hoi adubudi chumba ado koi haina basu leidana ayhak bihar dagi lakpani ni dada ayhak hindi khangdre manipuri da hairo ne bhaya hedo hoi yamna nungaijare ado hojik phawba koi gi tumbi dana ngasi gi thorom sa saru yaba phangba isa gi wakhalon da kari phawge ngasi se isa da hai tare ngasi gi streamer sing ne yamna phajana thagat piri makhoi da kari wafung gari thambining belai sa ai gi sigi matek si matabi bagi damak ai bu thagat pirak pagi yam nungaije ado si mamang du soina call si tawje bada ina phone number si chin pha po do ngasi de as ai masi dang di try tawrage na ngai raga hayeng je bot ki sum pham mang ngai oi nai tawje rak pan da daw ya ba hai ga da kang ge ngasi de phang bi da thagachari yamna phajana isagi wakhalon pongdok pirabi masigi damak thagada pongdok chari mathangi caller da mo khudong chabasi pijage aduga karam ba thoram sing tawrak I haibasi mo ekoi myam punna khangminasi taminasi thagachari mathangi caller amuk lokachana ba sem sajagi ngasigi thamjaiba number si 7630944377 hello isagi mingale famga haibiu Sekmaijin mai lekai dagi promo thagachari call tawbirakpa isagi hijaba talent si kari uthupi kadoino Kayna dialogue masiyan ta tawjarke bot hada galoi dialogue hobiro tawjarke hobiro ni tombiya la sango la kum la se ma sa phamu koi ni gim dai don de lai da sinu ai ke dana ne no de koi sore ni ne na phamu ha ne bot hada ki du kana ga sa ga yi ne bo ai ne gim dai du ja ga ne na ti da na mu ti da na mu na ta ja na ta ga ta pa adu ga ne bot hada bam ji ne sang ni ji ne bo sang da ji ji ne ne bot hada ga ji pa ri ne ji da akai bi lo ni ma ji na pa di da khuba ye pa thamban ye pa chen ye pa mathang lai ye pa ji ama khapang di ama te ye ta ba na an ta chen la yan ai ne khale ma ji ta kha lai da ne ma ji ki bon ye ta ma ne to ngai ji da to ngai da ma le pa ma ne da ai ne kham da ni gi ni se ngai ji da ne na so na bi ti da hai da ne ahang bo ji ni da na ma ni ye na ai na ne adu di nan ji no ta da na ma ba ai na ye na adu di se ni de to no ta ko bro mani de to na pha se da na ha ni ta di ma ha ba rai de ji kara wa de yi ne na ta ku khang di ma mi su ta di nang na ti da hai da khang ni ye na ma di no ta ko bo da kare ta ate na ta de de ai ne ma di de ta ga de ma ni tin bon di khang di ne ye na ini di ne di na ma ne do lo ja ga ta hoi yamna fazana wari si libirakre wari si matau kamdong na sagat pibano masibo ungtang haibiram biyabro hawjikta sum mayam ji sum tar bo do wa khan je sum khalak pa azaina bahut ke ba to bo ji da ji ban hoi yamna nungaijare aduga koigi manungdagi hawjikta phangba paw mana ngasigi inspector tayasi kaitang thengthana haunanabagi koigi wafam amakak mayamda khanghanbiu haidana haibirei hawjikta koigi thoram se semba loiba haitare semba loiba haibade koina tathoga koina sagacharaga wari si koina ithoga
ꯊꯝꯕꯁꯤ ꯍꯧꯖꯤꯛꯇ ꯂꯣꯏꯊꯣꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯀꯛꯄ ꯁꯦꯝꯕ ꯁꯥꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯤꯇꯪ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯈꯤꯇꯪ ꯁꯥꯡꯊꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝꯁꯤ ꯇꯧꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯔꯛꯇꯁꯨ ꯑꯗꯨꯃꯛ ꯑꯩꯍꯥꯛꯀꯤ ꯍꯩꯖꯕ ꯍꯥꯏꯔꯒꯗꯤ ꯏꯁꯩꯁꯤꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯔꯛꯇ ꯑꯗꯨꯃꯛ ट्रेक्सी थाजरकान लाइव अदमक इसेसी अदमक मतेक मतेक होरेन अदमक सकनबा अदमक मयामदा थगोल तौजगे अदुगा हौजिक अदमना कॉल तौबिरतना यामना फसबा वारी कक्सु लिबिरख्रे मसिगी दमक थागसरी हौजिक मथंगी कॉलर अमुक मथंग मथंग लोखचना बसेम साजगे हेलो हेलो इसागी मिंगले फुंगा हाइबियो सारे जरा पाक मरिंग रे काय देगी इसागी रेडियो तो खतंग लिथा बिबी याब्रो ओ ये जैसे हेलो हेलो ताजरे वरी हो बिबी याब्रो ओ आई जे थागी मतेम तंगा देगी कोई मामाना मयाम्बा थियो सो चाइ ओर हाइबगी वारी मतेम तंगा तौजगे हो बिरो कोई मनाव पापंग थियन बगी सा हो जागे हो बिरो तामिनसे स्लाइ तो बने कोई मनाव पाजिना सोक छोबजिदा कोई गाड़ी रा तखाइ बगी वारी तचो करिनो ने सोसाइटी गाड़ी अमना तखाइदना पुक चाइ चाइ वन कई चाइबो हंगबा अदुदा ओ संति थिबो म पुक चाइ चाइबो वानी दा हाइबसा होय 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 अदुमली जगे सारा अमना कोई ममाजिना हाइ मयामबजी चालोरी बुंगा नंग तसौदु थिरुसो ना हाइबा मनाव पारिसा पंक्तक तौजब हाइतारे मयामबजी थिरुसो ना पंगो याम सेकन लेना पंगो मखों थिजबजिदा पंगोला ना कोलगा तुम मादे सारी उले तारगा तुमगा छोरो थिंगवांदागा पंगोला कोला लेजबजारे हाइ मनाव पाजिना तसौ असुगो खुंदा पंगोली कोलबा अदु ममाना सिना हाइ इबोना नयाम्बा थि फंगबरा ओ इमा अदु बुरो खो तसौदु पंगोम कोला तुमि हो हाइ कासे आइ लोसन जरी हेलो हेलो ताबिरबरा ताजरे होय होय लाइन से खितंग मरक नुंगाइरुद्रे मैम ताबिरबसिंग यामना फजबा वरिंग खक्सु लिबिरख्रे मसिगी दमक थागत फोंदोक्सरी मखाताना करी इसागी अहेनबा करम थौरमसिंग तौबगी खोदोंचाबा सिब लेरिगे सर आई मतंग जंग तौजारे मसिगी दिसाइ लोइसंजारे थागचरी अदुदी मैम कोइगी असिगे थौरमस्ता कॉल तौबिरक्तना थौरम सरुयाबी बगिदमक तैखोगी माइकेदगी थागचरी ngasa aina haijakhibodo asise koigi thauramsi inspector tayai khitang thengthana hawbugi khodong chabasi lejare maramasina mayam tabiribasing hojik ayaki makedagi isai makak amuk sakchage ayaki haijaba haragadi isai sina khara hena pamjai maramasina mayam isai makak matau tamga sakchage isai si khoji film asigi title song khoji se tamlabani na nafamda haidina seuribe sai mayam ट्रेक ता सक्सगे ताबिरबसिंग सुकिबलान किबि और बसु मैम पुन्ना ngakpiu hai bofam si thamjari ताबिरबसिंग इको खरगा नैसे खुजी से तमलबनी नगोंदा सिखुदोल ओइना खुजी से तमलबनी नगोंदा नुंसिखुदोल ओइना हाइदोगलुनु कनादा तमथुगलुनु वारी से हाइदोगलुनु कनादा तमथुगलुनु वारी से
kana kanghanda cheksina thambiyu thamoida lotna khujise tamlabani nangonda nungsi khudol oina mayam marka dumak soy mayam sung hek pathana bahajana sum saksa bani tabi basing Jisina aroiba nate loiba naidraba loi naidraba asa kayaga loi nana tamzaning bakudol kayani kujisina aroiba nate loi banaidraba loi naidraba asa kayaga loi nana tamzaning bakudol kayani ngamgani thawai supiba kudol oina nangonda ngamgani thawai su piba kudol oina nangonda khujise tamlabani nangonda nungsi kudol oina kudolgi artha khangda lausin bidraba karigumba warau haurani thamoisina kudolgi artha khangda lausin bidraba karigumba warau haurani thamoisina khuding nangi yaifana bata khaliba punsisina miku khuding nangi yaifana bata khaliba punsisina khujise tamlabani nangonda nungsi khudol oina haidoklunu kanada tamthoklunu warise kana khanghanda cheksina tambiyu thamoida lotna khujise tamlabani nangonda nungsi khudol oina nungsi khudol oina
Thakachari ma'am. Ontona fazana thagat pirakre adu isai se adu khudakta live na sakpani na ma'am isai make se sakkina tarpuga isai make se tholukta basu dum yawi aduna isai make se adu panana ba madi sakna ba khudakta dam khona ba da mamakta soiba dum yawi tabiri basing khudak ki oina tawbani masina damak chana ba yaga dawbudi natte haitare aduna matangi kolar dam kudong chaba sipijage koi call se aduma kuire haitare hol tawrga thamme amutang nokhasage. Hello. Hello. Isagi mingale famga sahibiyo. Sir, I phone Perambi Sangita Subam. Sangita ten subam call to birak pathagasari isagi haijaba talent si kari utpiga doino. Sari when a TV Yamana. Yaye. Sari when a teacher can shine the Serenita. Hobiro. I imaming Nushina, Sulamam among one to be Marta, Unimagi Hazard to Tolo hanging a lady, Adu in never Tazi my tona. Hangong there my lady dinner, Tribugino in a Humbada, Marukula Pangum, Fidik Zagalecocum, Madoma Shalana, Siki Chandiang Idana, let's say over Tabram Hakum, Abusu. Sashi data to listen again. Isagi saying so a quick on tone of Fazana Quigi, the TV Cray, saying Siam so tearly, a quickie saying Siki Nungi art Sicarino, Habsi Mutamanda, Habiramo. How saying the get ready, Manu Hanga Haidare. I'm the Maruiba, wow, and I have the Isha to talk about. I'm the Nushina, I'm always given in a shiny Javan in the two. A mother, the mother, Palamanina Canada. Hoi, Ado Ishada Tenaki Nushina Sehuzik, saying Se Patok Pirabugitung, the Karakok Pirabra. Oh, Shah, you put the Mo of Nina Cocktail Haitare, Hana Lashang, I did the Kimati Taki Vitaly. Hana Lasharing in the Saki Vasibuka, Lam Tapro, I am not pro, Comaito Gekada, they don't have Viram Bea, Bromaming Matapan Reso. Lam dear don't have the top of the tire to show. So you know one of the parliament, I show the Kandra Haitare. Hoi, Adubo, Kalurgasukana Redoninago. Adubo sum Waraga Ledia, the Vanina Haitari, Adubo Hujikti, Isakagi, Mama Ubiragi. Marie Chu, the Mo, the Pungere, in the Pungere. Hoi, Yamanunga Adubo Isagi, Mogi, Kogi Seba, Pangba City, Isagi, Wakalta Kamaitovi, Hana Ishana. Icha Singi Sevator Maduga, Hauji Icha the Gilak, but Imonaga, Ishagi, Sevato, Wasik, and Niki can have a Sikamaito, Arumayang, something Kal Tambiramo. Sevato was in a Lumi Hatari, on the top of the Adoya Solabum and the Dimon, the Dinto, Dorimina Kalu, the Puni Yamuchicha, they want to get him on in the Chiata. Hoi, Ados, Samaito when I could never sladena. I could give Mamma Pa Ama Oina, Haying Solak Matamda. Koigi Maunaga, Sevato Ninabagi Damakta, Mamma Pa Oibasingi, Tongan was Sangauda, Kariguma Potkara Hapset like a Tamnaiga and a Koizum Hanabasum Laboko. Ado Ishagi di Sangauda Kari, Hapke Hadan Kanbigi, Aluarakanda. Koigi now a Ganda Mogi, Shizana, Lamina Badana, Haying Shina Kujito, Vigana, and Kali Changa, what was a hapter the Gazuka. Hoi, Yamunga Jereta, what is it in Sana? I would come here, Amado, my aunt, the next heading to you. Say, oh, that's some talk by that. Wait. And we take the child, I get lost again to me, the Syrian when I'm a thank you, Yam, for it. I didn't want to live her. Wait. And Sansa, but Yam had out of my dad. Hoi, Aisu, Marakta, the Mag Ishay Marakta, the Mag Tetzaraki, hiding aside to the Malok Sriduni. Quiggy Inspector Tayasim among the Hoi, a quick inspector Tayasu among the Puntaramatu Makadi, the Mahona of Sam Sabin, the Bunga Sisakatan, Tengtaki by Tariaduna, Katang Tengtanasu, Honabagi the Maktanzasi, Labanina Matam Sukatan. Haki Makidisu, Hijava Carton, Utok Haitarico, Miamisum and Haitari, at the Manta Zabada Marakta, the Maxay Marakta Mizagi, Tagasari called to Birapa Dongi, Yamna Fazarva Siriam, Amkos Tibira Kre Matangi, Collar the Kotong Sabasi Pizagi. Tagasari, Nasigi, Streamer Sing, Isasagi Fazarava, commencing, Pibir Nanaba, Kogi Makidigi Sinjari, Duga Matangi, Collar Mokasagi. Hello. Hello, good evening, sir. Taram Noksari, Takasari, Isagi Mingale from Hiview. Sara, I can't walk my Kajagin Tombin, sir. Gadi Isagi Torum, Gadi Torum, Pangtok Picadogi. Kongjom Parvo, Saktogi, Matan Togderake, Aduga, Akoina Bender, the no passing Jutakogi,
ꯍꯥꯏꯗꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ ꯃꯇꯦꯛ ꯑꯝꯇꯒ ꯇꯧꯖꯔꯛꯀꯦ ꯇꯧꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯁꯤꯗꯤ ꯏꯁꯥꯒꯤ ꯙꯨꯂꯣꯛꯀꯗ ꯌꯥꯎꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯎꯔꯣꯏꯌꯦ ꯁꯥꯔ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯄꯔꯕꯁꯦ ꯃꯔꯛꯇ ꯁꯛꯄ ꯀꯥꯟꯁꯤꯗ ꯙꯣꯂꯣꯛꯃꯛ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯙꯨꯡꯇ ꯇꯧꯕ ꯍꯥꯞꯄꯒꯁꯨ ꯀꯣ ꯑꯗꯨꯃꯛ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯛꯇ ꯈꯤꯇꯪ ꯊꯦꯠꯆꯤꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯍꯧꯕꯤꯔꯣ ꯈꯣꯡꯖꯣꯝ ꯄꯔꯕ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯑꯗꯨꯝ ꯇꯥꯕꯤꯔꯛꯎꯀꯣ ꯈꯝꯕꯒꯤ ꯃꯆꯦ ꯀꯩꯅꯣ ꯗꯣꯡ 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 ꯇꯪ ꯇꯪ ꯈꯝꯕꯒꯤ ꯃꯆꯦ ꯀꯩꯅꯣ ꯗꯣꯡ ꯁꯥꯔ ꯈꯝꯕꯒꯤ ꯃꯆꯦ ꯈꯝꯅꯨꯅꯤ ꯍꯥꯏꯕꯗꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯁꯛꯏꯕ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯏꯕ ꯅꯨꯄꯥꯁꯤꯅ ꯈꯝꯕꯒꯤ ꯃꯆꯦ ꯈꯝꯅꯨꯅꯤ ꯍꯥꯏꯕꯗꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯈꯝꯕꯒꯤ ꯃꯆꯦ ꯀꯩꯅꯣꯅꯦ ꯍꯣ ꯈꯝꯕꯒꯤ ꯃꯆꯦ ꯀꯩꯅꯣꯅꯦ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯩꯗꯤ ꯍꯅꯨꯕ ꯅꯨꯄꯥꯗꯣ ꯑꯗꯩ ꯇꯥꯔꯤꯕ ꯅꯨꯄꯥꯗꯣ ꯅꯨꯡꯉꯥꯏꯃꯟꯗ ꯀꯩꯅꯣꯅꯦ ꯃꯥꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ ꯈꯝꯕꯒꯤ ꯃꯆꯦꯗꯤ ꯈꯝꯅꯨꯅꯤ ꯃꯥꯗꯤ ꯑꯩ ꯑꯝꯇꯪ ꯍꯥꯏꯔꯨꯈꯤꯒꯦꯅ ꯉꯁꯥꯏꯒꯤ ꯆꯠꯂꯒ ꯅꯨꯄꯥꯁꯤꯗ ꯈꯣꯡꯖꯣꯝ ꯄꯔꯕ ꯅꯨꯄꯥꯁꯤꯗꯤ ꯃꯀꯨꯟ ꯅꯤꯁꯥꯅꯦ ꯇꯧꯔꯒ ꯍꯥꯏ ꯈꯝꯕꯒꯤ ꯃꯆꯦꯗꯤ ꯈꯝꯅꯨꯅꯤꯅꯦꯅ ꯇꯧꯔꯕ ꯑꯗꯩꯗꯤ ꯅꯨꯄꯥꯗꯨꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯅ ꯈꯣꯡꯖꯣꯝ ꯄꯔꯕ ꯁꯛꯏꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅꯤ ꯃꯥꯅꯤ ꯈꯝꯅꯨꯅꯤ ꯇꯨꯝꯅꯤ ꯈꯝꯅꯨꯅꯤ ꯗꯣꯡ ꯃꯥꯅꯤ ꯃꯥꯅꯤ ꯈꯝꯅꯨꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯈꯝꯅꯨꯅꯤ ꯍꯣ ꯈꯝꯅꯨꯅꯤꯅ ꯇꯧꯔꯕ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯝꯕꯒꯤ ꯃꯆꯦ ꯈꯝꯅꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯁꯨ ꯏꯆꯥꯁꯤꯡ ꯌꯥꯝ ꯀꯟꯅꯁꯨ ꯅꯣꯛꯄꯁꯨ ꯃꯥꯜꯂꯤ ꯅꯣꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯃꯣꯏꯁꯨ ꯀꯟꯅ ꯇꯥꯕꯤ ꯍꯣꯏ ꯍꯣꯏ ꯑꯁ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯄꯔꯕꯁꯦ ꯁꯛꯑꯒꯗꯤ ꯃꯥꯟꯁꯨ ꯃꯥꯟꯒꯅꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯟꯗꯔꯗ ꯅꯨꯄꯥꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯦꯟꯗꯔ ꯃꯅꯨꯡꯗ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃꯇꯪꯒ ꯋꯥꯔꯤ ꯑꯃꯇꯪꯒ ꯁꯥꯖꯔꯛꯀꯦ ꯇꯧꯕ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯉꯁꯥꯏꯒꯤ ꯕꯦꯟꯗꯔꯁꯤꯗ ꯃꯔꯩ ꯇꯠꯄ ꯅꯨꯄꯥꯈꯛꯅ ꯃꯅꯨꯡꯗ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯣꯏꯁꯤ ꯄꯥꯔꯇꯤ ꯇꯧ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯣꯏꯁꯨ ꯃꯅꯨꯡꯗ ꯇꯧꯔꯒꯁꯨ ꯑꯗꯒꯤ ꯃꯔꯩ ꯇꯠꯄ ꯅꯨꯄꯥꯁꯤꯅ ꯃꯐꯝꯁꯤꯗ ꯄꯥꯔꯇꯤ ꯇꯧꯕ ꯌꯥꯎꯕ ꯑꯗ ꯉꯁꯥꯏꯒꯤ ꯃꯥꯁꯤ ꯍꯤꯗꯥꯛ ꯌꯨꯁꯦ ꯊꯛꯄ ꯂꯣꯏꯔꯒ ꯃꯣꯏ ꯆꯥꯅ ꯊꯛꯅꯕꯁꯤ ꯂꯣꯏꯔꯒ ꯃꯣꯏꯁꯤ ꯃꯄꯥꯟꯁꯤ ꯈꯨꯠ ꯍꯥꯝꯒꯦꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯊꯅꯥ ꯒꯥꯔꯤꯁꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯈꯣꯡꯕ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯅꯕ ꯍꯦꯛ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯈꯨꯠꯁꯦ ꯍꯦꯛ ꯍꯥꯝꯂꯤꯉꯩ ꯀꯥꯟꯁꯤꯗ ꯔꯪ ꯍꯦꯛ ꯆꯦꯟꯁꯤꯜꯂꯒ ꯃꯈꯨꯠꯁꯤ ꯍꯥꯝꯕ ꯂꯣꯏꯔꯒ ꯐꯗꯤꯁꯤꯗ ꯇꯩꯊꯣꯛꯄ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯊꯅꯥ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯅ ꯃꯔꯩꯗꯨꯅꯦ ꯀꯩꯅꯣ ꯇꯧꯕ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕ ꯊꯅꯥ ꯒꯥꯔꯤꯁꯤ ꯃꯇꯨꯡ ꯍꯦꯛ ꯂꯥꯛꯑꯒ ꯐꯟ ꯍꯦꯛ ꯆꯣꯡꯊꯔꯒ ꯍꯦꯛꯇ ꯆꯠꯂꯦ ꯂꯦꯞꯄꯒ ꯃꯥꯁꯤ ꯃꯩꯁꯤꯗ ꯍꯥꯏꯗꯤ ꯑꯦꯝ ꯇꯧꯔꯒ ꯀꯅꯥꯅꯣ ꯂꯩꯗ ꯊꯅꯥꯁꯤ ꯐꯠꯇ ꯆꯣꯡꯊꯔ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯨꯡ ꯍꯦꯛ ꯆꯦꯜꯂꯒ ꯊꯅꯥ ꯂꯥꯛꯂꯦ ꯊꯅꯥꯁꯤꯅ ꯍꯦꯛ ꯌꯧꯊꯔꯛꯄ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯉꯁꯥꯏꯒꯤ ꯊꯅꯥ ꯂꯥꯛꯂꯦ ꯍꯦꯛ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯃꯄꯥ ꯍꯦꯛ ꯆꯥꯁꯤꯗ ꯃꯥꯁꯤ ꯍꯦꯛ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯆꯦꯟꯈꯤꯕꯁꯤꯗ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯁꯪꯕꯟꯁꯤ ꯀꯥꯜꯂꯒ ꯃꯅꯤꯡ ꯐꯥꯎꯔꯒ ꯃꯥꯁꯤ ꯑꯁ ꯃꯁꯤꯗꯤ ꯁꯪꯕꯟ ꯀꯥꯜꯂ ꯑꯩ ꯆꯦꯜꯍꯧꯗ ꯌꯥꯗ꯭ꯔꯦ ꯑꯩ ꯐꯪꯍꯧꯗ꯭ꯔꯒ ꯂꯣꯏꯔꯦꯅ ꯆꯦꯟꯈꯤ ꯉꯥꯁꯤꯗ ꯁꯪꯕꯟꯁꯤ ꯀꯥꯟꯕꯁꯤꯗ ꯃꯣꯏꯒꯤ ꯁꯪꯕꯟ ꯈꯥꯔꯤꯕ ꯖꯣꯂꯤꯁꯤꯗ ꯐꯤꯁꯤ ꯄꯜꯍꯧꯔꯕ ꯐꯤꯁꯤ ꯄꯜꯍꯧꯕꯁꯤꯗ ꯊꯅꯥꯁꯤꯅ ꯐꯤꯁꯤ ꯌꯥꯟꯕꯒꯤ ꯐꯤꯕꯝꯁꯤꯗ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯃꯔꯩ ꯇꯠꯄ ꯅꯨꯄꯥꯁꯤꯅ ꯇꯧꯔꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯐꯤꯁꯤꯗꯤ ꯑꯗꯨꯝ ꯄꯪꯆꯦꯟꯗ ꯆꯤꯡꯉꯕ ꯃꯥꯁꯦ ꯑꯗꯨꯝ ꯆꯦꯜꯂꯕ ꯃꯥꯁꯦ ꯖꯧꯇꯥꯔ ꯑꯗꯨꯝ ꯆꯦꯜꯂꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯋꯥꯄꯟ ꯃꯌꯥ ꯌꯧꯔꯦ ꯃꯥꯁꯦ ꯋꯥꯄꯟ ꯃꯌꯥꯁꯤ ꯌꯧꯔꯦꯔꯒ ꯃꯥꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯃꯤꯁꯨ ꯑꯃꯐꯥꯎ ꯂꯥꯛꯇꯦꯅꯦ ꯃꯥꯁꯤ ꯐꯤꯁꯤ ꯄꯪꯆꯤꯡꯗ ꯆꯤꯡꯂꯒ ꯃꯥꯁꯤ ꯐꯤꯁꯤ ꯌꯦꯡ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯐꯤꯁꯤ ꯍꯦꯛ ꯁꯦꯒꯥꯏꯔꯝꯕ ꯍꯥꯏꯇꯥꯔꯦ
ꯃꯤꯁꯨ ꯑꯃꯐꯥꯎ ꯂꯥꯛꯇꯕ ꯊꯅꯥꯁꯨ ꯂꯥꯛꯇꯕ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣꯅ ꯅꯨꯄꯥꯁꯤꯗ ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯂꯣꯏꯖꯗꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯈꯨꯕꯥꯏ ꯏꯁꯩꯒꯤ ꯂꯂꯣꯟꯕꯤꯁꯤꯡꯅ ꯈꯨꯕꯥꯏ ꯏꯁꯩ ꯇꯝꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯧꯖꯔꯛꯀꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯛꯑꯣ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯅꯣꯛꯄꯤꯔꯛꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯣꯖꯤꯁꯦ ꯖꯥꯠ ꯖꯥꯠꯅꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯤ ꯃꯌꯥꯝꯁꯤꯒꯤ ꯍꯧꯕꯤꯔꯣ ꯇꯥꯃꯤꯟꯅꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯗꯤ ꯂꯂꯣꯟꯕꯤꯁꯤ ꯌꯥꯝ ꯇꯧꯕꯅꯤꯅꯀꯣ ꯂꯂꯣꯟꯕꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯄꯨꯡ 4ꯗꯒꯤ ꯍꯧꯔꯒ ꯃꯣꯏꯁꯤ ꯂꯂꯣꯟꯕ ꯆꯠꯇꯣꯏꯅꯦꯕ ꯑꯗꯒꯤ ꯂꯂꯣꯟꯕ ꯆꯠꯂ ꯄꯣꯠ ꯇꯤꯛꯄ ꯆꯠꯇꯣꯏꯕ ꯄꯣꯠ ꯇꯤꯛꯄꯗꯒꯤ ꯄꯨꯡ ꯍꯜꯂꯛꯑꯒ ꯄꯨꯡ 6-7 ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯃꯣꯏꯁꯤ ꯄꯣꯠꯁꯤ ꯌꯣꯟꯕ ꯆꯠꯇꯣꯏꯅꯦꯕ ꯄꯣꯠ ꯌꯣꯟꯕ ꯍꯜꯂꯛꯑꯒ ꯃꯣꯏꯁꯤ ꯀꯥꯡꯒꯤ ꯈꯨꯕꯥꯏ ꯁꯛꯄꯁꯤ ꯆꯠꯄꯁꯤꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯪꯗꯕ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯣꯏꯁꯤ ꯄꯣꯠꯇꯨꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯅꯪꯗꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯇꯝꯁꯤ ꯐꯪꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯈꯨꯕꯥꯏ ꯁꯛꯄ ꯆꯠꯂꯦ ꯃꯣꯏꯁꯦ ꯄꯣꯠ ꯌꯣꯜꯂꯨꯔ ꯍꯜꯂꯛꯑꯒ ꯈꯨꯕꯥꯏ ꯆꯠꯄ ꯀꯥꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯀꯥꯡꯁꯤ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟꯒꯤ ꯏꯁꯩ ꯑꯃꯈꯛ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯁꯤꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯤꯕ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒ ꯅꯤꯡꯊꯤꯖꯩꯗ ꯁꯤꯒꯧꯔꯥꯡꯁꯤ ꯐꯥꯗꯩꯗ ꯅꯣꯕꯣꯗꯤ ꯁꯨꯖꯤꯡ ꯃꯄꯨꯅ ꯀꯌꯥꯗ ꯍꯥꯏꯔꯛꯄ ꯅꯤꯡꯊꯤꯖꯩꯗ ꯁꯤꯒꯧꯔꯥꯡ ꯍꯩꯕꯣꯡꯅ ꯀꯌꯥꯗ ꯍꯥꯏꯔꯛꯄ ꯏꯪꯅ ꯐꯖꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯀꯨꯟꯖꯕꯣꯟ ꯁꯨꯖꯤꯡ ꯃꯄꯨꯅ ꯀꯌꯥꯗ ꯍꯥꯏꯔꯛꯄ ꯒꯣꯕꯔꯙꯣꯟꯒꯤ ꯇꯝꯖꯥꯜ ꯖꯃꯨꯅꯥ ꯃꯄꯥꯟ ꯁꯨꯖꯤꯡ ꯃꯄꯨꯟꯗꯤ ꯀꯌా ꯆꯥꯎꯋꯦ ꯑꯁꯨꯛ ꯆꯥꯎꯋꯦ ꯏꯕꯦꯝꯃ ꯏꯪꯅ ꯐꯖꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯀꯨꯟꯖꯕꯣꯟ ꯒꯣꯕꯔꯙꯣꯟꯒꯤ ꯇꯝꯖꯥꯜ ꯖꯃꯨꯅꯥ ꯍꯩꯔꯤꯕꯣꯡꯅ ꯀꯌꯥꯝ ꯆꯥꯎꯕ ꯑꯁꯨꯛ ꯆꯥꯎꯋꯦꯏꯕꯦꯝꯃ ꯒꯣꯀꯨꯟꯒꯤ ꯊꯥꯖ ꯊꯥꯅꯤꯅꯦ ꯉꯔꯥꯡꯗꯤ ꯊꯨꯝꯃꯣꯛ ꯌꯣꯜꯂꯛꯇꯦ ꯏꯕꯦꯝꯃ ꯅꯗꯤꯌꯥꯗ ꯉꯥꯜꯂꯔꯦꯅꯦꯁꯦ ꯅꯤꯡꯊꯤꯖꯩꯗ ꯉꯔꯥꯡꯗꯤ ꯊꯨꯝꯃꯣꯛꯁꯦ ꯁꯨꯡꯌꯣꯜ ꯌꯣꯜꯂꯛꯇꯦ ꯏꯕꯦꯝꯃ 시가우랑것이 파저이다노 오데 오자리니 산사루 가감되네 닝티저이다 시가우랑것이 일록실람되니서 세미낭보 아코인 오자따니니 아코이미 잉나 파자바 빈다본 군저본 인도부토렌들 레호리에 미낭보 고버돈기 탐산 정우나마반들 고군기 이거 사발로 소가 되니라고 ꯑꯣꯟꯊꯣꯛꯄ ꯏꯁꯩ ꯈꯨꯁꯛꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯉꯁꯥꯏꯒꯤ ꯂꯂꯣꯟꯕ ꯆꯠꯄꯗꯨꯒ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯗꯨꯒ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯏꯁꯩꯒꯤ ꯇꯥꯟꯊꯥ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯇꯧꯔꯤꯕ ꯇꯥꯟꯖꯥꯗꯨꯗꯅꯦ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯧꯔꯤꯁꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯣꯞ ꯃꯥꯔꯣ ꯑꯣꯜꯂꯒ ꯅꯣꯛꯄꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯕ ꯐꯥꯎ ꯌꯥꯎꯋꯦ ꯍꯥꯏꯕ ꯐꯤꯕꯝꯗ ꯉꯁꯤꯁꯦ ꯐꯖꯅ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤꯁꯦ ꯊꯥꯕꯤꯔꯛꯏ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯂꯣꯏꯁꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ
थागचरी यामना फजबा वारी अमकक्सु लिबिरमे आइसु सोमदा नोकमंदना वासे ngang फाव ngamjखिद्रे ताबिरिबसिंग मरक्ता कोइगी इसै मामुक याननबा थरंग तौजगे अदुगा अमुक matang matang call se amuk lokhasage adubu call se matang lokhalagadi dama hall da leire adubu isai se haujarage taibang makhal na mangdringai hakchang na malem da tindringai thawai leirang leinungsi taminasi hamom na bagi isai meyingni isai se kodol tamjage soki balang ki biyor basu tabiri bising ngapi gani taibang wakhalna mangdringai hakchang na malemda tindringai oh taibang wakhalna mangdringai hakchang na malemda tindringai thawai leirang leinungsi madom kang duna mangdringai thawai leirang leinungsi madom kang duna mangdringai taibang wakhalna mangdringai hakchang na malemda tindringai ho taibang wakhalna mangdringai kham nung ki koi lonina palem sana pudringai kham nung ki koi lonina palem sana pudringai aigi aroiba mikupta paudam lamgi ko nungsina kada aigi aroiba matamda paudam lamgi ko nungsina kada taibang wakhalna mangdringai hakchang na malinda tindringai ho taibang wakhalna mangdringai tabiribasing sakibana kini nangbu kayada nungsiba aigi senglaba tamoyna nang mayam koziki koigi trick mayek sida koigi isai mayek koigi lyrics se koigi ipirakta basina maram markan dai se mayek se kitang soi kiba leire masigi damak ngakpi gani hoji mathangi caller lokasage hello hello isagi mingle phom gai biu elang khang bi romala call to birak patha kasari isagi hijaba talent si kari utokpi gadoino wari
ꯃꯇꯦꯛ ꯑꯃꯇ ꯂꯤꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯕꯤꯕ ꯌꯥꯔꯕ꯭ꯔꯣ ꯍꯧꯖꯔꯛꯑꯣ ꯍꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯀꯣꯏꯕ ꯆꯠꯃꯤꯟꯅꯁꯦꯅ ꯁꯨꯝ ꯍꯥꯏꯅꯕ ꯅꯨꯄꯥ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯑꯗꯨꯒ ꯀꯣꯏꯕꯗ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯆꯪꯈꯤꯒꯦ ꯅꯪ ꯂꯣꯏꯁꯜꯂꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯁꯤꯅ ꯂꯩꯍꯧꯔꯕ ꯑꯗꯣ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯆꯪꯈ꯭ꯔꯀꯥꯟꯁꯤꯗ ꯁꯨꯝ ꯊꯣꯛꯃꯥꯔ ꯁꯨꯝ ꯉꯥꯏ ꯂꯩꯔꯕ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯗ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯧꯕ ꯁꯨꯝ ꯈꯨꯝꯃꯛꯇ꯭ꯔꯕ ꯉꯁꯥꯏ ꯃꯃꯥꯟꯅꯕꯁꯤꯅ ꯑꯃꯁꯤꯅ ꯀꯧꯕꯁꯤꯅ ꯃꯃꯥꯟꯅꯕ ꯑꯃ ꯊꯣꯛꯂꯛꯇꯕꯁꯤꯅ ꯇꯥꯗꯕꯁꯤꯗ ꯃꯣꯏ ꯃꯇꯩꯃꯗꯤ ꯂꯩꯕꯖꯥꯠꯅꯤ ꯃꯇꯩꯃꯁꯤꯅ ꯁꯨꯝ ꯀꯧꯃꯜꯂꯛꯄꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯛꯇꯕꯗꯨꯗ ꯃꯁꯤꯗꯤ ꯑꯩ ꯍꯦꯛꯇ ꯈꯨꯝꯃꯒꯦꯅ ꯂꯥꯏꯔꯤꯛꯇꯨ ꯀꯩꯝ ꯍꯩꯖꯄꯣꯟꯇꯦꯕ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯇꯩꯃꯁꯤꯅ ꯈꯨꯝꯃꯛꯏ ꯀꯌꯥ ꯕꯥꯠ ꯍꯦ ꯇꯨꯝ ꯃꯦꯔꯤ ꯍꯣ ꯍꯥꯏꯔꯛꯏ ꯑꯔꯦꯝ ꯁꯔꯨꯛ ꯇꯧꯖꯔꯝꯃꯦ ꯑꯩꯗꯤ ꯀꯧꯔꯝꯗ꯭ꯔꯁꯨ ꯇꯣꯛꯑꯝꯃꯁꯨ ꯐꯨꯗꯧ ꯊꯣꯛꯂꯛꯄ ꯉꯥꯏꯖꯔꯝꯃꯁꯨ ꯐꯗꯧꯅꯤ ꯍꯥꯏ ꯋꯥꯔꯤꯁꯤꯅ ꯑꯗꯨꯃꯛ ꯂꯣꯏꯔꯕ꯭ꯔꯣ ꯁꯥꯔ ꯑꯃꯇꯪꯒ ꯍꯥꯏꯖꯔꯛꯈꯤꯒꯦ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯗꯨꯀꯥꯟ ꯐꯝꯃꯒ ꯂꯩꯕ ꯗꯨꯀꯥꯟ ꯐꯝꯃ ꯂꯩꯕꯗꯨꯗ ꯃꯣꯏꯒꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯄ ꯃꯆꯦꯒꯤ ꯃꯆꯥꯁꯤꯅ ꯃꯔꯩ ꯈꯔ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯏꯕꯦꯝꯃ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯈꯤꯒꯦ ꯁꯤ ꯄꯣꯠ ꯑꯝꯇ ꯂꯧꯊꯣꯛꯈꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯍꯥꯏꯕ ꯑꯗ ꯍꯣꯏ ꯂꯩꯔꯝꯒꯦ ꯏꯟꯗꯣꯝꯆꯥ ꯆꯪꯕꯤꯔꯨꯔꯣꯅ ꯍꯥꯏꯔ ꯆꯪꯈ꯭ꯔꯦ ꯃꯗꯣꯝꯆꯥꯁꯦ ꯑꯗꯨꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯦ ꯅꯨꯄꯥ ꯑꯃ ꯑꯗ ꯕ꯭ꯔꯦꯗ ꯑꯝꯇ ꯂꯧꯖꯒꯦꯕ ꯍꯥꯏꯖꯥꯠꯅꯤ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟꯅꯦꯕ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯗꯕꯨ ꯕ꯭ꯔꯦꯗ ꯌꯥꯎꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯕ꯭ꯔꯦꯗ ꯑꯝꯇ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ ꯕ꯭ꯔꯦꯗ ꯌꯥꯎꯗꯤꯌꯦ ꯍꯥꯏ ꯑꯁꯤꯒꯤ ꯕ꯭ꯔꯦꯗꯁꯤ ꯄꯤꯔꯛꯑꯣ ꯍꯥꯏ ꯕ꯭ꯔꯦꯗ ꯌꯥꯎꯗꯦ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯕ꯭ꯔꯦꯗꯅꯣ ꯍꯥꯏ ꯕ꯭ꯔꯦꯗ ꯑꯁꯤ ꯂꯩꯁꯤꯗꯤ ꯍꯥꯏ ꯑꯁꯤ ꯕ꯭ꯔꯦꯗ ꯅꯠꯇꯦꯃꯤ ꯕ꯭ꯔꯦꯗꯇꯤ ꯑꯥꯗ ꯌꯣꯜꯂꯒꯅ ꯁꯣꯝ ꯗꯨꯀꯥꯟ ꯆꯠꯂ ꯂꯩꯔꯨꯆꯣ ꯍꯥꯏ ꯆꯠꯆꯈ꯭ꯔꯒꯦ ꯑꯩꯅ ꯆꯠꯂꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯗꯕꯜ ꯔꯣꯇꯤꯗꯤ ꯂꯩꯔ ꯂꯥꯛꯑꯀꯥꯟꯗ ꯇꯨ ꯁꯤꯅꯤ ꯕ꯭ꯔꯦꯗ ꯍꯥꯏꯗꯣ ꯁꯤꯁꯤꯅ ꯊꯥꯡꯀꯠꯂꯒ ꯎꯠꯂꯝꯃꯦ ꯅꯨꯄꯤꯁꯤꯗ ꯑꯁꯤꯒꯤ ꯕ꯭ꯔꯦꯗ ꯀꯧꯕꯣꯔꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯈꯪꯖꯗꯕꯗꯣ ꯍꯣꯏ ꯈꯪꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯎꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯤꯀꯣ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯂꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯀꯔꯝꯕ ꯊꯧꯔꯝꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯂꯛꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯃꯤꯟꯅꯁꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯔꯦꯗꯤꯑꯣꯗꯣ ꯂꯩꯊꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯟꯕꯁꯨ ꯃꯥꯜꯂꯦ ꯈꯔ ꯍꯟꯗꯣꯛꯑꯒꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣꯒꯤ ꯏꯁꯩꯁꯤ ꯇꯥꯕꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯄꯪꯁꯛ ꯁꯛꯆꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤꯁꯦ ꯈꯤꯇꯪ ꯑꯗꯩꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯑꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯝꯕ ꯂꯣꯏꯁꯟꯕꯒꯤꯅꯦ ꯍꯣꯏ ꯁꯨꯝ ꯐꯝꯕꯗꯨꯗ ꯏꯕꯨꯡꯉꯣ ꯏꯁꯩꯁꯤ ꯇꯥꯕꯗ ꯅꯨꯡꯁꯤ ꯃꯟꯒꯤꯗꯅ ꯏꯃꯥꯅꯅꯦ ꯍꯪꯉꯤꯕ ꯅꯪꯉꯣꯟꯗ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯀꯣ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯆꯗꯦ ꯏꯃꯥ ꯍꯥꯏꯗꯅ ꯃꯤꯡ ꯀꯧꯖꯒꯦ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯅꯅꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯒꯁꯨ ꯑꯋꯥ ꯄꯣꯊꯥꯅꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯩꯖꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯁꯛꯆꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯃꯩꯗ ꯑꯃ ꯁꯣꯏꯔꯤꯗꯨꯅꯤꯏꯁꯩ ꯃꯌꯦꯛꯁꯦ ꯁꯣꯝꯗ ꯊꯣꯛꯂꯛꯎ ꯌꯥꯗꯗꯅ ꯁꯛꯀꯗꯧꯕ ꯃ꯭ꯌꯨꯖꯤꯛꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯌꯦꯛꯅ ꯊꯣꯛꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯌꯦꯛ ꯌꯥꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃ ꯁꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯍꯟꯗꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯍꯜꯂꯔꯣꯏꯒꯦ ꯑꯗꯨ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯇꯦ ꯐꯣꯟ ꯇꯧꯕꯁꯨ ꯍꯩꯇꯦ ꯑꯗ ꯁꯨꯝ ꯏꯃꯧ ꯅꯨꯄꯤꯅ ꯇꯧꯋꯦ ꯑꯗꯩꯗ ꯑꯩꯅ ꯅꯨꯡꯉꯥꯏ ꯃꯟꯒꯤꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯐꯝꯗꯒꯤꯅꯦ ꯐꯣꯟ ꯇꯧꯔꯤꯕ ꯍꯣꯏ ꯑꯗꯣ ꯅꯨꯡꯉꯥꯏꯌꯦꯅ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯑꯇꯩ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯒꯁꯨ ꯏꯃꯥꯅ ꯈꯪꯖꯕ ꯃꯌꯥꯝ ꯍꯦꯛ ꯉꯥꯏꯍꯥꯛ ꯄꯨꯟꯕ ꯃꯇꯝꯗ ꯇꯥꯕ ꯃꯇꯝꯗ ꯅꯣꯛꯄ ꯌꯥꯕ ꯋꯥꯔꯤꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ
ꯉꯥꯏꯁꯤ ꯅꯩꯕꯨꯡ ꯏꯃꯥꯗꯤ ꯑꯗꯨꯒꯗꯤ ꯍꯩꯄꯣꯠꯇꯦꯗ ꯁꯨꯝ ꯏꯆꯥꯒꯤ ꯏꯁꯩꯗꯣ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯏꯆꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯗ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯊꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯄꯥꯏꯔ ꯃꯨꯜꯂ ꯊꯣꯛꯂꯛꯄ ꯃꯩꯔꯥꯕꯥꯏꯗꯤ ꯃꯐꯝꯗꯒꯤ ꯅꯨꯡꯉꯥꯏꯖꯔꯦ ꯂꯝꯍꯥꯡꯗꯅ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯍꯣꯏ ꯏꯃꯥ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯈꯔꯁꯤꯗ ꯏꯃꯥꯅ ꯊꯥꯒꯠꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯨꯡꯗ ꯅꯨꯡꯉꯥꯏꯍꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯀꯣ ꯍꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅ ꯏꯃꯥ ꯅꯥꯗ ꯌꯦꯛꯇꯅ ꯏꯆꯥꯒꯤ ꯏꯃꯧꯒꯤ ꯏꯁꯨꯒꯤ ꯁꯦꯕꯥ ꯐꯪꯕꯤꯔꯀꯥꯟꯗ ꯃꯇꯣꯟꯂꯣꯝꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯤꯌꯨ ꯃꯊꯪꯒꯤ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯧꯗꯤ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯁꯦꯝꯔꯤꯕ ꯏꯁꯩꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯛꯆꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡ ꯏꯃꯥꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤꯀꯣ ꯏꯁꯩꯗꯣ ꯐꯖꯕ ꯑꯃ ꯁꯛꯂꯛꯑꯣ ꯑꯩꯈꯣꯏꯁꯨꯅꯦ ꯃꯩꯔꯥꯕꯥꯏꯒꯤ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯐꯝ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯥꯔꯤꯌꯦ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯊꯝꯃꯣ ꯍꯣꯏ ꯏꯁꯩꯁꯦ ꯁꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯌꯨꯝꯒꯤ ꯃꯧꯗꯤ ꯂꯥꯛꯂꯅꯤꯅꯦ ꯉꯁꯤꯗꯤ ꯂꯥꯛꯀꯅꯤ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡ ꯂꯥꯛꯀꯅꯤ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯔꯅꯤ ꯀꯄꯨꯛ ꯄꯨꯊꯨꯡꯉꯤ ꯊꯨꯡꯗꯦ ꯃꯈꯣꯏ ꯃꯁꯦꯟ ꯈꯠꯅꯔꯅꯤ ꯀꯄꯨꯛ ꯄꯨꯊꯨꯡꯉꯤ ꯊꯨꯡꯗꯦ ꯌꯨꯝꯒꯤ ꯃꯧꯗꯤ ꯂꯥꯛꯂꯅꯤꯅꯦ ꯉꯁꯤꯗꯤ ꯂꯥꯛꯀꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯂꯩꯁꯥꯕꯤ ꯂꯥꯛꯀꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯔꯅꯤ ꯐꯖꯩꯒ ꯐꯖꯗꯦꯒ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯔꯅꯤ ꯐꯖꯩꯒ ꯐꯖꯗꯦꯒ ꯆꯤꯕꯣꯟ ꯁꯣꯟꯅꯔꯅꯤ ꯐꯖꯩꯒ ꯐꯖꯗꯦꯒ ꯌꯨꯝꯒꯤ ꯃꯧꯗꯤ ꯂꯥꯛꯂꯅꯤꯅꯦ ꯉꯁꯤꯗꯤ ꯍꯣꯇꯥꯗ ꯑꯔꯥꯡꯐꯝ ꯀꯩꯗꯧꯕꯒꯦ ꯅꯪꯕꯨ ꯍꯣꯇꯥꯗ ꯑꯔꯥꯡꯐꯝ ꯀꯩꯗꯧꯕꯒꯦ ꯅꯪꯕꯨ ꯀꯩꯅꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯗ꯭ꯌꯨꯇꯤ ꯑꯃꯨꯛꯇ ꯑꯣꯛꯄꯤꯌꯨ ꯀꯩꯅꯥ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯗ꯭ꯌꯨꯇꯤ ꯑꯃꯨꯛꯇ ꯑꯣꯛꯄꯤꯌු ꯍꯥꯏꯔꯤꯃꯛꯇꯗ ꯂꯥꯛꯂꯦ ꯀꯩꯅꯥ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯛꯂꯦ ꯍꯥꯏꯔꯤꯃꯛꯇꯗ ꯂꯥꯛꯂꯦ ꯀꯩꯅꯥ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯛꯂꯦ जय जय ड्यूटी मंगोलगी जय पंकनसु कंदना पंगतपसु तपतना कांगगी खोंगथांगदा लेंगलकले पंगतपसु तपतना युमगी मौदी यौरक्लेने ngasidi थागतसरी ngasiगी कोगी YouTube के खुथांगदा मियंग ताबिरिबसिंग याम फजफजबा इसागी कमेंट्सिंग पिबिरक्तना ngasiगी हैजदा सक्सा विषयसिंग असिदा मयामना अदुगी मति थागत पिरे मसिगी दमका आइकोगी माइकेदगिसु तबिमल खंगबु सरी मथंगी कॉलर लखसरी हेलो हेलो इसागी मिंगले फंगसी खंगजगे ओई माजिलन लंबी मनसाने इमागी मिंगदो अमुक्तंगन हाइबियो इमा मनसना मनीचना होय इमा कदाय वाइदगी ओइबिरबनो
lamdingdagi ima manisana ko ado ima ngasigi thoram asida ima gi haijaba sibu kari uthokpigadage isai nataba haitare sai wari ligadoine boko o isai si am fazare amo kai tali hoi hoi adadi ima gi wari se hauba yarabro haurasira ima su ni madau yeng nungai ima che adiwa ili do to ba hoi ima adadi ang te sai ma ban suona hui sun ko adigi sei manga suona mai suona iskun gai mo ju pa hui sun chapa mata lo sapa gi mo ji to ngai ka ne ma pai ma ju hangi ni kai no ada ama tikin ni ngon sa on tin ani ngon ta ada ang do hangi tikin ni ngon sa ka sei manga ya ang do basin ke yang a tikin ni ko mi tian ngon ma sa ka sa pang na mai ti na ni ko mi abi ta sa yo ai chan ni le ko ni ko tawa hoi tajari ima tajari bisa ni la ko ni ko mi yang ang do ino dia mana cái này thì đi hay mà quay yam yao cái ô hello ima tabi bro tai hoi ima na su yamna nungai ba wari ama su libire haitare ko aduga ima koigi matam su ngasi se khitang koigi thengthana haugadauba thabak thorom haitare ngasigi late night story inspector te se kitang thengthana haugani haidana khoida pausi pibire aduna imana koigi tanja sigi manung chan haitare yamna nungaiba wari am khaksu libidana ikhoi myam punna imana tahan birambase ikhoigi maikai dagi ngamkhai leitana thakar phongdok sari ima se koigi isa su kitang nungai taba su mali ana ayek yaubiganu punsi nung sangna nada yektana leiba ngamba oibiu imabu koigi maikai dagi hanjin haitare mangol pijari ima thakachari mathangi kolare khudong chabasi pijagi hello isagi mingale phanggo si khangjage ai yari po bazar manung dagi appam legi muta isagi radio do khitang leithabiyo leite ke ai hairage haibiro yauksangi thaban chongba adaida leisabisida pakhang ama pairakpa adaida tada kariga lakpibage na hangba ada nupasina pakhangina ai garida lai hai ada kari gari oibiramno na hai karni hai adagi thaban chongbusi loire thaban chongbusi lorakanda 이게 박항기나 만디가 자기 다른 용도 색깔이 솔로럼바 솔로럼바지가 소지 다 하오러바 그러지 마라 다른 용도를 가냐면 야지 가냐라 가지 색깔이 뽀르게 나가봐 소 나는 좀 아데지 이게 사비는네 따다디 방간양 걸리나 कार पोबंग मिना हाय तादगी कार सिदी पोर लागती है जरा यहां कल्ली जरा हाय 이거 정말 잘나게 뭐 होय होगी कार पोबा गमेबा पांगलदुदी अखोई सोनबा कौद्रेबको अदवा हाय लेसाबिना अदरेलो आइसिं अथाइदगी वोटपनेबा फोन के सुक्या यादबा सुक्या जानादबा आइदि कयाम दिन ngai गिटार पजिदा अदे ngarang जो ai sei ma sakten tawraga phone kya yanadaba adai thawai saga tumma baije ada ngasi di ngo par yam ngai be wan thawai होय नुंगाइ जरे इमा ngasi nungai ding tanjas ima yam na nungai bo wari ngok su libiram dana ai phawo ju wang hang bose hankat cha ngam jade tari कार पोबंग am bi kallam na to होय नुंगाइ जरे इमा कोइ gi कार पोबंग am bagi pangal kalli haibagi wari mati am khakli biram bani masigi tamak thagasari ima call tawbirakpa mathangi caller ngaina handakti isai je mayam ai
sakpase waba haitare khonjel se kitang chunungai taba adubu aina mamang da sakhiba isai singi record singi laktagi paukhong ama changi ngamlabadi phung tarai tarai khanganu haiduna seuri bisai si mayamda khudol tamjage tabiriba sing taminasi isai si mamang da ina saksakhiba isai gi record singdagi lokhachabe isai ni lobisi paukhong ama change ngamlabadi phongu tarai tarai khannu singju bora thanasi paukhong ama change ngamlabadi phongu tarai tarai khannu yamna loba paukhong ni paukhong ama change nongju thagi ahingda sana sorok lamjauda babu ama yamna kena mamaina situna satli nongju thagi ahingda sana sorok lamjauda babu ama yamna kena mamaina situna satli makoi ani pring pring masanali srit srit makoi ani pring pring masanali srit srit Sarugi amuba ko dili mapok kaidana laki Sarugi amuba ko dili mapok kaidana laki Sana konung kagila pakananu hayu Sana konung kagila pakananu hayu Angang ama layrammi makhyat yamna lawi Pijari makai chage hai chari makai kappi Angang ama layrammi makhyat yamna lawi Pijari makai chage hai chari makai kappi Pijadraga kappatu ki karinu hayu Pijadraga kappatu ki karinu hayu paukhong ama change ngamlabadi phongu tarai tarai khanganu singju bora thanasi paukhong ama change thik kathik nauganau jago yamna hai thik kathik nauganau jago yamna hai jagoi shabi lai shabi mamai mako kangdi Jagoi shabi lai shabi mamai mako khangdi Magi mabuk ubada mabukang balamboiba Magi mabuk ubada mabukang balamboiba Tharo maro pangonda oli karino hayu Tharo maro pangonda oli karino hayu Hello. Hello, sir. Tazare isagi mingal FM gasi haibiro. Sare, hango namdagi miyamani sa. Mema thagasari ngasidi mema isagi se dialogue tawgadori bro. Sare, wari masam tang hana lijage sa. Hoi adudi mema wari masa se haurasiro. Hoi sa. Haubiro tathoksiko. Nipa malay rambazani sa. Anday dito nipa si Masi yamna kiraba. Adati mati masi yamna kiraba. Hanginga leta ni kiraba sa. Anday di kiba kansi na masi na. Tada itay mahabidi heka fokita na masi na. Kina sila ko man. Takpa, idaba, hame, haraba. Adagi mo kasi takpa, idaba, hame, takpa, idaba, hame. Sumaharaba sa. Anday di adahal ka na masi na. Masi tong di kilala. Kila kansi na mayamba siya, matay na siya. Tay mo ni man hai si pong pi yin gini na thokan takpa idaba hame samai de thong gi khila ba adai khila kan hi mayam ga matai mai ne thong gi hang to yi
ꯑꯗꯩ ꯍꯪꯗꯣꯛꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯅꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣꯅ ꯍꯥꯏ ꯀꯥꯟꯁꯤꯗꯩꯗꯤ ꯑꯁ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯇꯥꯗꯩ ꯃꯊꯣꯡꯗꯣ ꯍꯥꯏꯍꯧꯗꯗꯅ ꯑꯩꯁꯦ ꯇꯥꯛꯄ ꯍꯥꯝꯃꯦ ꯍꯥꯏꯅꯤ ꯑꯁꯤ ꯑꯩ ꯀꯤꯕꯒꯤ ꯃꯔꯣꯟꯅꯤ ꯍꯥꯏꯔꯛꯏ ꯂꯣꯏꯖꯔꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯁꯤ ꯋꯥꯔꯤꯁꯤꯅꯗꯃꯛ ꯂꯣꯏꯔꯕ꯭ꯔꯣ ꯑꯃꯒ ꯂꯩꯖꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯂꯤꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟ ꯃꯅꯨꯡꯗꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯁꯦ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯂꯥꯎꯔꯛꯑꯦ ꯃꯌꯥꯝꯗ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯀꯩꯅꯣ ꯇꯧꯕ ꯅꯣꯡꯃ ꯍꯅꯨꯕꯤ ꯑꯃ ꯃꯥꯁꯤ ꯂꯩꯔꯤ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯩꯗꯨꯗ ꯂꯩꯔꯤ ꯍꯩꯇꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯝꯆꯦꯠ ꯑꯃꯒ ꯃꯤꯡꯁꯦꯜ ꯑꯃꯒ ꯂꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯥꯅꯤ ꯁꯥꯔ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯅ ꯃꯥꯁꯤꯅ ꯁꯝꯆꯦꯠ ꯃꯤꯡꯁꯦꯟ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯆꯠꯄꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤꯌꯦ ꯁꯥꯔ ꯑꯗꯩ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯨꯗ ꯃꯥꯁꯤꯅ ꯁꯝꯆꯦꯠ ꯃꯤꯡꯁꯦꯟ ꯍꯥꯏꯕꯗꯤ ꯀꯥꯎꯊꯣꯛꯈꯤꯗꯅ ꯃꯥꯁꯤꯅ ꯀꯆꯤ ꯀꯔꯣꯡ ꯍꯥꯏꯔ ꯆꯠꯂꯤꯌꯦ ꯁꯥꯔ ꯑꯗꯩꯗꯤ ꯀꯆꯤ ꯀꯔꯣꯡ ꯍꯥꯏꯔ ꯆꯠꯄꯁꯤꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯗꯨꯀꯥꯟ ꯆꯪꯉꯤ ꯑꯗꯩ ꯆꯪꯀꯥꯟꯗ ꯏꯕꯨꯡꯉꯣ ꯀꯆꯤ ꯀꯔꯣꯡ ꯄꯤꯌꯣꯅ ꯍꯥꯏꯌꯦ ꯀꯩꯅꯣꯅꯤ 이보ꯀꯆꯤ ꯀꯔꯣꯡꯗꯤ ꯂꯩꯇꯦꯅꯦꯅ ꯍꯥꯏ ꯑꯁ ꯅꯣꯏ ꯌꯥꯝ ꯄꯪꯉꯦ ꯀꯆꯤ ꯀꯔꯣꯡ ꯍꯥꯏꯕꯅꯤ ꯀꯆꯤ ꯀꯔꯣꯡ ꯄꯤꯌꯣ ꯍꯥꯏꯌꯦ ꯑꯁ 이보ꯀꯆꯤ ꯀꯔꯣꯡꯗꯤ ꯂꯩꯇꯦ ꯍꯥꯏꯌꯦ ꯏꯍꯦ ꯑꯉꯥꯎꯕ ꯁꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯨꯟꯅ ꯌꯦꯡꯕꯒꯤꯗꯨꯒ ꯑꯗꯒꯤ ꯀꯣꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒꯔꯣ ꯈꯣꯠꯄꯒꯤꯗꯨꯒ ꯄꯤꯌꯨ ꯍꯥꯏꯌꯦ ꯅꯨꯄꯥꯗꯨꯅ ꯁꯝꯆꯦꯠ ꯃꯤꯡꯁꯦꯟ ꯄꯤꯔꯛꯑꯦ ꯁꯥꯔ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯂꯤꯕꯤꯔꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕꯁꯤ ꯂꯧꯖꯒꯦ ꯇꯧꯕꯇꯕꯨ ꯍꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯥꯏꯅ ꯁꯩꯔꯤꯕ ꯏꯁꯩꯁꯤ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯁꯛꯈꯤꯕꯒꯤ ꯔꯦꯀꯣꯔꯗꯅꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯊꯥꯖꯒꯦ ꯑꯗꯨꯒ ꯇꯥꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯎꯍꯩꯗꯕ ꯉꯥꯛꯇ ꯎꯔꯦꯗ ꯖꯨꯛꯁꯦ ꯖꯨꯛꯇ ꯑꯃ ꯇꯧꯔꯦꯗ ꯀꯩꯅꯣ ꯀꯩꯗ ꯑꯃ ꯇꯧꯔꯦꯗ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯏꯄꯨꯁꯤꯡꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯆꯤꯡꯌꯥꯒꯤ ꯑꯆꯦꯛꯄꯗ ꯈꯨꯂꯪ ꯏꯁꯩ ꯇꯥꯈꯤꯗ꯭ꯔꯦ ꯆꯤꯡꯌꯥꯒꯤ ꯑꯆꯦꯛꯄꯗ ꯈꯨꯂꯪ ꯏꯁꯩ ꯇꯥꯈꯤꯗ꯭ꯔꯦ ꯑꯣꯂꯦ ꯑꯣꯂꯦ ꯄꯨꯡꯑꯣꯟ ꯑꯣꯂꯦ ꯄꯨꯡꯑꯣꯟ ꯑꯣꯂꯦ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯎꯍꯩꯗꯕ ꯉꯥꯛꯇ ꯎꯔꯦꯗ ꯖꯨꯛꯁꯦ ꯖꯨꯛꯇ ꯑꯃ ꯇꯧꯔꯦꯗ ꯀꯩꯅꯣ ꯀꯩꯗ ꯑꯃ ꯇꯧꯔꯦꯗ ꯃꯄꯨꯅ ꯃꯁꯨꯗ ꯄꯨꯡꯒ ꯋꯥꯔꯤ ꯂꯤꯈꯤꯗ꯭ꯔꯦ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯤ ꯏꯃꯥꯁꯤꯡꯅꯁꯨ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯈꯤꯗ꯭ꯔꯦ ꯃꯄꯨꯅ ꯃꯁꯨꯗ ꯄꯨꯡꯒ ꯋꯥꯔꯤ ꯂꯤꯈꯤꯗ꯭ꯔꯦ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯤ ꯏꯃꯥꯁꯤꯡꯁꯨ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯈꯤꯗ꯭ꯔꯦ ꯄꯦꯅꯥꯒꯤ ꯁꯩꯁꯤꯡꯗ ꯏꯁꯩꯒꯤ ꯁꯨꯔꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯣꯂꯦ ꯑꯣꯂꯦ ꯄꯨꯡꯑꯣꯟ ꯑꯣꯂꯦ ꯄꯨꯡꯑꯣꯟ ꯑꯣꯂꯦ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯁꯤꯗ ꯎꯍꯩꯗꯕ ꯉꯥꯛꯇ ꯎꯔꯦꯗ
जुगसे जुगता मतौरेदा कैनो कैदा मतौरेदा जुगसे जुगता मतौरेदा कैनो कैदा मतौरेदा थागचरी मैम इसे सितामिना खिबगा लोनना हौजिकी ओनेदि मतंग असिदा ngayak pothaminasi hariba thorom asi lusinjage thorom tabiribasing hauji miku khurgi tungda muktaminasi Inspector Tayai ki anauba episode amaga loinana anauba page amada aikhoi myam punamuk unasi